Kana lay. Sinaw mayam ngasi sumugo tana ay elbi puyong laksere ne jam nungay tabanina kitang na haura gay tana ngasi se sinaw mayam ko. Kangga. Siya mata sali sister. Gai kidang ngai. Ay kalam sige sumungtang pan gyan ay so. Oh. Eja. Mayam wali matay ngak sanarasi. Magana tagi elbi dang halak piyo. Sinaw mayam ko. Kanang lagi sinaw mayam. Dono ba sinaw kana kumba magana tagi elbi si jing bima taragati like share subscribe to biyo. Support to biyo apam yung tamjage ko. Aja manggi makuto poli. Hano low kano. Di low war ba. Sana jato kray na. Dilo mo handa. Ma karam ni san puli na. Thong gi cha de bo. 또 오늘 산이 시간 오늘 불어가니 뭐. 그것도 뭐지 산안 건데. Sino may ang ngaling nga net kaya rin nga wala tayo sana gana ay LB pura pani at sino may ang hag sang biyak na support to biyo tulay thank you tagasari sino may ang bu like to bibita magta kung may masamang tambira mo wajah thank you wajah jai krishna karam jari wajah ne jari nga sige nga iyeng gana wajah sandagi cha lang thapira bro wajah ngasi pung kayada hanbirake college tagi lutoy gai chang traba Susun battery jamdre Like Om Sure, thank you. Like to proper comment thambiramo ko ja sandagi cha kariga thakira bro sandagi cha thak pungani makhai pmda halaga as musam sari ko ga mudugadi as oja masi ko sigadi dim saye 36 ji gena do lenga si se du aidi sa sa se oja jam wai khang ba se adu ngasi sung thok tor ni ja jam sai tang amado lamagram du sura amala ai khangi la kanai ba kaida ngrang se
ꯑꯩ ꯃꯤꯠ ꯌꯥꯝ ꯆꯣꯡꯉꯦꯕ ꯖꯦꯠꯁꯦ. ꯑꯩ ꯃꯤꯠ ꯖꯦꯠꯁꯦ ꯈꯞꯆꯣꯡ ꯆꯣꯡꯉꯕ ꯑꯩ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯣ ꯑꯣꯖꯥ ꯏꯝꯐꯥꯜꯗꯁꯨ ꯁꯥꯏꯌꯦꯕꯀꯣ. ꯏꯝꯐꯥꯜꯁꯤꯗꯤ ꯃꯇꯝꯗ ꯌꯥꯝ ꯏꯪꯉꯝꯃꯤꯉꯩꯗꯀꯣ. ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯁꯤꯁꯨ ꯌꯥꯝ ꯁꯥꯒꯠꯂꯛꯑꯦ. ꯑꯣ ꯈꯤꯇꯪ ꯑꯣꯖꯥ ꯃꯇꯝ ꯃꯇꯝꯒꯤ ꯌꯥꯎꯣꯟ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ. ꯀꯩꯅꯣꯗ ꯎ ꯋꯥ ꯊꯥꯅꯔꯛꯇꯕ, ꯖꯪꯒꯜ ꯀꯣꯛꯊꯣꯛꯅꯔꯛꯄ ꯑꯁꯤꯅꯁꯨ ꯑꯅꯝꯕ ꯁꯥꯕꯁꯦ ꯍꯦꯟꯖꯜꯂꯛꯂꯦ. ꯅꯨꯡꯁꯤꯠꯀꯤ ꯐꯖꯕ, ꯅꯨꯡꯁꯤꯠꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯍꯦꯟꯖꯜꯂꯛꯄ, ꯑꯗꯨꯅꯁꯨ ꯑꯅꯝꯕ ꯑꯣꯏꯔꯦ ꯑꯣꯖꯥꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯟ ꯔꯤꯕꯤꯇꯥꯗꯣ ꯂꯥꯛꯀꯗ꯭ꯔꯥ. ꯅꯍꯥꯟꯉꯩꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯊꯥꯕꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯡ 3:30 ꯍꯧꯕꯅꯦꯕ. ꯌꯦꯡꯉꯒꯦ ꯅꯦꯠꯁꯦ ꯌꯥꯕ꯭ꯔꯥ, ꯅꯦꯠꯁꯦ ꯌꯥꯔꯗꯤ ꯈꯤꯇꯪ ꯑꯦꯜꯕꯤꯁꯦ ꯍꯧꯔꯒꯦ. ꯍꯦꯛꯇ ꯍꯧꯕꯅꯤ ꯑꯣꯖꯥ. ꯍꯟꯗꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯇꯦ. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕꯒ ꯈꯦꯠꯅꯔꯦ. ꯃꯅꯤ ꯈꯦꯠꯅꯅꯤ ꯑꯣꯖꯥ. ꯍꯧꯖꯤꯛꯁꯤꯗꯤ ꯃꯇꯝꯁꯦ ꯑꯣꯖꯥ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ ꯃꯇꯝꯁꯦ. ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯒ ꯑꯣꯖꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯕ ꯋꯥꯔꯤꯅꯤ. ꯑꯩꯈꯣꯏꯗꯁꯨ ꯆꯍꯤ 43 ꯂꯣꯏꯔꯛꯇꯅ 44 ꯆꯪꯉꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯀ꯭ꯂꯥꯁ 4ꯒ ꯀꯥꯔꯤꯉꯩ, 3 ꯀꯥꯔꯤꯉꯩ ꯃꯇꯝꯗꯒ ꯀꯥꯂꯦꯟꯗꯒ ꯍꯩꯅꯧ ꯈꯨꯟꯕ ꯆꯠꯅꯔꯝꯃꯤ, ꯆꯥꯝ ꯆꯥꯕ ꯆꯠꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯀꯥꯏꯗꯨ ꯎꯈꯤꯗ꯭ꯔꯦ, ꯆꯥꯝ ꯀꯥꯏꯗꯨ ꯎꯈꯤꯗ꯭ꯔꯦ, ꯎ ꯋꯥ ꯍꯧꯖꯤꯜꯂꯛꯇ꯭ꯔꯦ. ꯃꯇꯝꯁꯦ ꯂꯣꯏꯔꯕꯅꯤ ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯒꯅ ꯁꯪꯁꯥꯔꯒꯤ ꯖꯤꯕ ꯄꯥꯟꯕꯁꯦ ꯖꯨꯛ 4 ꯅꯥꯏꯌꯦ. ꯑꯗꯣ ꯖꯨꯛ 4ꯁꯦ ꯂꯣꯏꯔꯛꯇꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯦ. ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯙꯔꯃꯒꯤ ꯁꯪꯈꯥꯁꯨ ꯋꯥꯁꯜꯂꯛꯄ, ꯍꯤꯡꯁꯥꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ. ꯃꯇꯝ ꯈꯔꯗꯤ ꯑꯣꯖꯥ ꯃꯤꯒꯁꯦ ꯁꯦꯠꯅ ꯆꯥꯅꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯣꯖꯥ. ꯍꯧꯖꯤꯛꯃꯁꯨ ꯁꯨꯝ ꯇꯧꯅꯔꯛꯂꯦ. ꯃꯇꯝ ꯈꯔ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥ ꯍꯣꯏꯗꯁꯨ ꯆꯍꯤ ꯌꯧꯔꯝꯅꯤ, ꯑꯩꯈꯣꯏꯗꯁꯨ ꯆꯍꯤ 44 ꯆꯪꯉꯛꯀꯗꯧꯔꯦ. ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯖꯥ. ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯉꯩꯁꯤꯒꯗꯤ ꯑꯣꯖꯥ ꯑꯐꯕ ꯊꯕꯛ ꯇꯧꯍꯧꯕ, ꯀꯔꯃ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯤꯜꯂꯦ. ꯁꯤꯅꯁꯨ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ. ꯂꯣꯏꯅ ꯁꯣꯏꯖꯟꯗꯣꯏꯔꯣ ꯁꯤꯕꯣ? ꯑꯁ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ, ꯑꯩꯈꯣꯏ ꯑꯇꯣꯉ ꯀꯩꯅꯣꯗꯣ ꯀꯨꯁꯨꯗꯣ ꯃꯩꯗ ꯂꯧꯔꯒ ꯄꯥꯡꯈꯪ ꯃꯔꯣꯛ ꯑꯀꯪꯕꯗꯨꯒ ꯀꯥꯟꯗꯤꯗꯣ ꯆꯥꯛꯀ ꯆꯛ ꯆꯖꯤꯛꯀ ꯑꯁ ꯇꯤꯟꯕꯨ ꯇꯥꯏꯌꯦ ꯁꯩꯇ ꯅꯣꯛꯇꯥꯡ ꯍꯥꯎꯕꯅꯦꯕ. ꯑꯣ ꯑꯗꯣ ꯂꯧꯔꯒ ꯃꯩꯗ ꯐꯨꯡꯒꯥ ꯂꯩꯗ ꯂꯧꯅꯔꯝꯕꯅꯦꯕ. ꯂꯧꯔꯒ ꯑꯗꯨꯒꯩꯗꯤ ꯆꯥꯛ ꯆꯖꯤꯛꯀ ꯇꯣꯠꯂ ꯆꯥꯕ. ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯗ. ꯇꯤꯟꯒ ꯇꯥꯏꯌꯦ ꯍꯧꯖꯤꯛ ꯈꯜꯂꯨꯕꯗ ꯑꯣꯏꯕ ꯃꯇꯝꯗꯨ ꯆꯥꯕ ꯀꯥꯏꯗꯣ. ꯆꯕꯥꯛ ꯁꯨꯔꯤꯉꯩꯗ ꯑꯍꯥꯕꯤꯒꯩꯁꯦ ꯐꯖꯅ ꯁꯨꯅ ꯆꯥꯔꯝꯃꯤꯕ. ꯑꯩꯗꯤ ꯑꯍꯥꯕꯤ ꯌꯥꯝ ꯄꯥꯝꯃꯤ. ꯆꯥꯕ ꯐꯪꯗ꯭ꯔꯦ ꯑꯣꯖꯥ. ꯃꯇꯝꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ, ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯍꯤ 40 ꯁꯨꯖꯜꯂꯕꯅꯤꯅ ꯆꯥꯔꯝ ꯄꯣꯠꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯕ ꯋꯥꯠꯁꯜꯂꯛꯂꯦ. ꯂꯣꯏꯅ ꯆꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯃꯠꯇ ꯑꯐꯕ ꯌꯥꯎꯗ꯭ꯔꯦ ꯑꯣꯖꯥ. ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅ ꯄꯣꯏꯖꯟ. ꯉꯥꯗꯒꯤ ꯆꯤꯡꯉꯕ, ꯊꯛꯏꯕ ꯏꯁꯤꯡꯗꯒꯤ ꯆꯤꯡꯉꯕ, ꯌꯨꯝꯗ ꯂꯩꯕ ꯂꯣꯏꯅ ꯄꯣꯏꯖꯟꯅꯤ. ꯍꯥꯏꯕꯗꯤ ꯀꯥꯔꯦꯟꯒꯤ ꯅꯨꯡꯁꯤꯠ ꯆꯥꯔꯦ, ꯐꯦꯟ ꯆꯥꯔꯦ. ꯑꯗꯨꯅ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯑꯅꯥꯕ, ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯂꯣꯏꯅ ꯂꯥꯛꯁꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯆꯥ ꯊꯛꯅ ꯐꯝꯃꯝꯕꯗꯒꯤ ꯇꯨꯔꯝꯃꯦꯅ ꯍꯥꯏꯕꯅꯦ, ꯃꯗꯒꯤꯗꯤ ꯆꯥꯛꯇꯣ ꯐꯝꯃꯝꯕꯗꯒꯤ ꯈꯖꯥꯏ ꯆꯤꯝꯕꯥꯟ ꯆꯤꯡꯉꯝꯃꯤꯕꯨ ꯍꯥꯏꯕꯅꯦ. ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯑꯣꯖꯥ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ
ꯍꯛꯆꯥꯡ 사진하고 사진에 떠오거나 떠오기 맞담 저러버라네 간절래. 아, 그냥 뚱은 능 그냥 뚱이 그냥 뚱 파티 뚱 무투가거든. 그 땀자체 응신 뚱데 마펑들로 강다 이제 의 또번에 마하고 그래봐. 응신 ям 뚱무제 파티니. 투가거든요. 싶었대. 능 헤빗 오어. 먹어도 아싸 뭐하다 뭐라 저거. 자 론들어봐. 자타고 사바이브 잉바이브 뭐 짝자부도 잉바 사부로 사라서 엄청나서 맞던 짠 짜도 아니 짜닝이세요. 그 매기세요. 푸도가 풀러가 당을 탑니다. 아주가 파잖아. 고이나 따비세 구금상 소라가 노도가 강가 프라이드. 아, 에스 부컴 뭐 아니 무슨 ai làm bà mẹ bên mình gì à cái này được cái này mình khi cha phút bao nhiêu phút lấy đi à coi phút phút là cái hậu tiệm cái này mà mình phút là một số cái hạp vậy nè ai đi phèm chạy chứ cái này asin butai cha sih mình cho nên lâu bây giờ hay rồi Tinder rồi 뭐 너, 낭 나오려냐? có ngang từ là kulay ka kulo kom mấy em lấy nari boy chino ngasi di ner kita nungai ngasi ka wari utai ngasi sana si Manipur ka hype se matamda kasada ga mi chandarami koiba Govinda dema kariya ako gi hanman libido yung nam libido bajang kano hamin Mahabali koiba chandarami Manipur nungai pháo nhà phải in bây giờ thằng bà số cái gì mấy phu bù ra chân này hakum mà mình bù ra 두면 들어가도 한 신기 왜 mấy phu 길래 어디 차래 차다가 헝어 버려네 na para ni sieraga na to ni na para sa izat ni izat macam pida jadi kayaknya tohoi deba thaba continue em sẽ salakpa hajikan sida kari hai khangdreta mayam kana lagi news ne news to udi ba news ta ni ma siera ba siera ga ni mana no ma pa na ka na tre ini betul dah kita pernah haji mudi luar siera ni tidak ni pa na no mana ka ba tungangi sumangi lai sifana ugang mà ngasi se sabna pen se ayute sum uru leina sum leirami ba
미거에 푸는 시련이 피엔지 너희부 그저 나등이 산디디 왜 샤시 산디를 방도 우르르 이래 아이나 루파 정화 तारें रिचार्ज तौबा ngasi 116 ga 20 paisa ga le तारें ji ma awa bi ni da akwai bitan wani ai da muku tanga rubuto achani ga islami pa me kisha hu ga hana sila tin da bil kya kya la mi do kamu nang kai jambi dak lak ke ka nang ba kamu nang kai kamu nang so jambi ki mang nang da no lai hojine hem ra abi hian ban Kasi gue kaget ya. Sini mah. gue sekarang paham sekali. Jadi please continue time man. yes Better just story. lalu di motor sini oh ya Mana? motor mana ke cinta tapi sani Ako jale di ba, jangan si senang ini kali mati orang mana ni oja. Ako jai di ngana taga sum thong, sum thong na taga kang soy. Ako jagi di, natra oja. Sum kanjala ni, ngana taga kami thadu silang. Aje hana, jadi mana tu ni ngana tak jam di sini. 2000 day na nga hela tu 2000 baru dah cari. aduh hari na thado ga in khali ba na haju na ama da jaw ga jo jaw da ga na jo ti no nang thado ga khali di jo do na di 어디가 간식이 잘 아니냐? hui se ni na ko na ga sa Dia ni nanya na kau ke cuti lepas hana ni, ini tak lepas hana ni. ini sende Sampai dah, mobile na jasa lagta pa na. Pen, tu thau yang kaya lo na kau sering buat. Pen tu kui ni. Aku aja, aku orang buat sih tu kan kau sering. Nampak kau ngobra. Aku aja orang. 2022 다 22 다. 22 다 aku palai dah mina. Aku pai 2001 dah ni. 어디나 안 그래. 2001 dah kena aku jadi tu. Anda itu kai mobile lo mana? Sas tahu tu. Sino kena lagi ke? Ngahala pion itu ngaringnya sika. Walau tengah sana si. Mayam sendagi kaki tahu ngira bagi kaki sana lagi saya sing hona bira bro. Masih kiana 25 तारीख 25, 26, 27, 28, 30, 31 तारीख नहीं हुआ aja lo hari kira antara kan tahu lah haido kira नंबर लगते
ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯇꯥꯗꯨꯕꯨ ꯍꯥ ꯀꯅꯥꯒꯤ ꯍꯥ ꯀꯅꯥꯒꯤ ꯅꯍꯥꯟ ꯄꯤꯔꯝꯗꯦꯅ ꯉꯔꯥꯡ ꯍꯪꯕꯨ ꯂꯛꯈꯤꯕꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯝꯗꯦ ꯁꯤꯗ ꯆꯠꯈꯤ ꯍꯥꯏꯅ ꯑꯩꯅ ꯈꯔꯖꯥꯡ ꯇꯧꯁꯤ ꯇꯥꯗꯣ ꯈꯔꯖꯥꯡ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯕꯅ ꯇꯧꯔꯅꯤ ꯇꯧꯔꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅ ꯑꯩ ꯉꯁꯤ ꯍꯌꯦꯡ ꯆꯠꯀꯅꯤ ꯑꯩ ꯁꯟꯗꯥ ꯇꯧꯔꯨꯗꯦ ꯉꯔꯥꯡ ꯇꯧꯔꯨꯕꯅꯤ ꯉꯁꯤ ꯇꯧꯗ꯭ꯔꯦꯗ ꯍꯌꯦꯡ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯇ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯇ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯥꯏꯛ ꯇꯧꯕꯁꯦ ꯃꯥꯒꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩ ꯅꯥꯇꯣꯟꯒꯤ ꯗꯥꯛꯁꯦ ꯀꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯣꯛꯈꯤꯅꯤꯗ ꯀꯔꯤ ꯇꯧꯋꯦꯕ ꯀꯔꯤ ꯀꯥꯡ ꯑꯣ ꯂꯩꯔꯝꯃꯅꯤ ꯀꯥꯏ ꯃꯥꯡꯉꯣ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯁꯖꯤꯕꯨ ꯀꯥꯡ ꯁꯥꯟꯅꯔꯝꯃꯤꯗ ꯃꯆꯥ ꯃꯆꯥꯗꯣ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯐꯣꯛ ꯆꯣꯡꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕꯗ꯭ꯔꯥ ꯑꯍꯥꯟꯕ ꯐꯣꯛꯄꯣꯛꯅꯤ ꯐꯣꯛꯄꯣꯛ ꯂꯣꯏꯔꯒ ꯈꯨꯂꯤꯟꯗꯣ ꯈꯨꯠꯇꯣ ꯈꯨꯂꯤꯟꯗꯣ ꯀꯧꯔꯦꯕ ꯑꯩꯈꯣꯏ ꯁꯤꯒ ꯈꯨꯂꯤꯟꯗꯣ ꯂꯣꯏꯔꯒ ꯈꯤꯡꯈꯤꯡ ꯈꯣꯡꯕꯤ ꯀꯥꯡꯁꯤ ꯆꯠꯇꯕꯗꯣ ꯈꯤꯡꯈꯤꯡ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯤ ꯈꯟꯗꯦꯀꯣ ꯑꯗꯨ ꯃꯔꯥꯏ ꯅꯤꯄꯥꯁꯤꯡ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯅꯤꯄꯥꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯈꯪꯉꯕ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯁꯤꯡꯗꯨꯅꯦ ꯃꯤ ꯈꯔ ꯅꯨꯄꯤ ꯈꯔ ꯑꯗꯨꯅ ꯈꯤꯡꯈꯤꯡ ꯂꯣꯏꯔꯒ ꯈꯨꯌꯥꯏ ꯀꯥꯏꯅ ꯀꯥꯡ ꯁꯤ ꯃꯊꯛꯇ ꯀꯥꯡ ꯊꯝꯃꯒ ꯍꯥꯏ ꯆꯠꯂꯝꯕꯅꯦꯕ ꯈꯨꯌꯥꯏ ꯂꯣꯏꯔꯒ ꯐꯩꯕꯥꯛ ꯂꯣꯏꯔ ꯂꯝꯊꯥ ꯑꯁ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ ꯄꯣꯞ ꯀꯥꯞꯅꯔꯝꯃꯤ ꯃꯤꯅꯦ ꯑꯣ ꯈꯨꯀꯥꯞꯄꯤꯔ ꯑꯩꯈꯣꯏ ꯁꯤꯒ ꯁꯥꯟꯅꯩꯁꯤꯅ ꯑꯍꯥꯟꯕꯗ ꯈꯨꯔꯀ꯭ꯔꯥꯡ ꯇꯧꯔꯦꯗꯅ ꯈꯨꯔꯀ꯭ꯔꯥꯡ ꯀꯥꯏꯅ ꯀꯥꯡ ꯏꯟꯕꯗꯣ ꯈꯨꯔꯀ꯭ꯔꯥꯡ ꯂꯣꯏꯔꯒ ꯐꯣꯛ ꯆꯣꯡꯕꯤ ꯇꯧꯔꯅꯤ ꯐꯣꯛ ꯆꯣꯡꯕꯤ ꯂꯣꯏꯔꯒ ꯈꯨꯂꯤꯟꯗꯣ ꯂꯣꯏꯔꯒ ꯈꯤꯡꯈꯤꯡ ꯂꯣꯏꯔꯒ ꯈꯨꯌꯥꯏ ꯂꯣꯏꯔꯒ ꯐꯩꯕꯥꯛ ꯂꯣꯏꯔꯒ ꯂꯝꯊꯥ ꯂꯝꯊꯥꯁꯤꯅ ꯗꯥꯏꯔꯦꯛ ꯀꯥꯞꯄꯤꯅꯦꯕ ꯑꯗꯨ ꯄꯥꯟꯅꯕ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯡꯂꯝꯗꯣꯏꯅꯦꯕ ꯇꯥꯡꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯇꯥꯡ ꯂꯥꯡ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯔꯥꯡꯗꯗꯤ ꯁꯤꯔꯦ ꯑꯗꯨꯅ ꯄꯣꯕꯤ ꯀꯥꯏꯅ ꯑꯃꯅ ꯄꯥꯜꯂꯒ ꯄꯣꯕꯤ ꯀꯥꯏꯅ ꯇꯧꯔꯝꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯀꯥꯡꯄꯤꯛꯅꯦꯕ ꯀꯪꯄꯥꯛ ꯍꯥꯏꯅꯁꯨ ꯄꯥꯛꯄꯝ ꯂꯩꯕꯅꯤꯅꯦ ꯀꯝꯄꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯨꯒꯤ ꯃꯅꯒꯟꯅ ꯁꯥꯟꯅꯩꯌꯦ ꯊꯦꯡꯒꯨ ꯃꯅꯒꯟ ꯍꯥꯏꯗꯤ ꯃꯅꯝ ꯄꯣꯟꯗꯥꯏꯅꯦ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯣꯜꯂꯤꯗꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯀꯣꯜꯂꯦꯕ ꯊꯦꯡꯒꯨ ꯀꯪꯄꯥꯛ ꯂꯩ ꯑꯩꯈꯣꯏꯗꯨꯗ ꯑꯗꯨꯒ ꯑꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥ ꯃꯆꯦꯛ ꯁꯥꯏꯌꯦꯕ ꯑꯅꯤꯗꯣ ꯑꯅꯤꯗꯣ ꯇꯨꯅꯔꯒ ꯑꯗꯨꯒ ꯍꯜꯂꯒ ꯑꯅꯤꯗꯣ ꯐꯣꯠꯆꯜꯂꯤꯅꯤ ꯀꯥꯡꯗꯣ ꯑꯗꯨꯒ ꯀꯣꯔꯒꯣꯏ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏ ꯊꯥꯆꯦꯠ ꯁꯥꯏꯌꯦꯕ ꯑꯅꯤꯃꯛ ꯊꯥꯆꯦꯠ ꯁꯥꯏꯌꯦꯕ ꯑꯗꯨꯒ ꯊꯥ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅꯦꯕ ꯆꯞ ꯂꯥꯎꯈꯠꯅꯦꯕ ꯑꯅꯤꯗꯣ ꯁꯨꯃꯥꯏꯅ ꯇꯨꯁꯜꯂꯃꯤꯅ ꯀꯣꯏꯔꯕ ꯁꯣꯝꯗꯁꯨ ꯍꯜꯂꯦ ꯁꯤꯗꯁꯨ ꯍꯜꯂꯦꯅ ꯄꯨꯜꯂꯤꯕ ꯁꯣꯝꯗꯁꯨ ꯃꯐꯝ ꯑꯍꯨꯝ ꯃꯈꯨꯟ ꯍꯜꯂꯦꯗꯅ ꯑꯗꯨꯒ ꯄꯨꯜꯂꯤꯕ ꯃꯔꯛꯇ ꯄꯤꯂꯤꯄꯤꯗꯨꯒ ꯌꯥꯎꯔꯝꯃꯤ ꯀꯛꯄꯛꯇꯣ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯎꯗꯦꯍꯦ ꯅꯪ ꯂꯥꯛꯄꯗ ꯀꯝꯄꯥꯛꯁꯤ ꯑꯩꯈꯣꯏ ꯁꯤꯟꯅꯗ꯭ꯔꯦ ꯖꯥꯕꯤꯂꯣꯟ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯁꯥꯟꯅꯩ ꯖꯤꯂꯥꯝ ꯁꯥꯟꯅꯩ ꯖꯤꯂꯥꯝꯁꯨ ꯁꯥꯟꯅꯩꯌꯦꯕꯅꯦ ꯑꯩꯈꯣꯏ ꯁꯤ ꯈꯛꯇꯅꯤ ꯁꯥꯟꯅꯗ꯭ꯔꯤꯕ
하나 이쁘도빈도에서 사느람이 하여봐. 강박 사나지 지리 사네 자리본 사네. 내 아고톨라 티푸라. 하나 강 사나지 아스 이쁘도빈도기 상고와이. 그나그나 상고야 사느람은. 엄마 그 서지고 망하는 게로 해가지고 깡 하나 낭해봐. 아주 플라워랑 사다리미 그. 강로 주라는 사느람. 플라워랑 사다리미 아디도 깡 서지고 회지 깡 사는 거 낭거는. 에스 문ung아입니다. 레사이 박항 사나가 빠는 보비가 후라는 박항. 레디 사폰 스네리. 레디 다는 끝사리미. 다는 끝스네야 되나. 아가 아포바 비도가 나 아포바 비도 비자리미. 아가 비도가. 떠오른. 마이크 공부가 누가 분시가 있자카라니까. 이건 사람이 이거가 이건 사느람이 나 그거 말해. 어제 니콘 사나할 때 사는데 에스 아코이 얌 사나이다. 니콘 사나할 때 깡제 안 사나리. 아코이 하나 말레이시아 그 사이가 바라보기 배수기 아마 되게 tajingi mai. 꼭나 보이. dari kaya thawi taraga mi anina ba nala kaya wana min daga 바사인데게 자이딩도 레이디네. jadi mai itu ada palagungi besugi mai. Ini sih tadi aku cari ini. 까또 미나 꼬노 마인자. 하디 루홍도 마이크로폰이더라. 아르서 좀 내게 책에 다 되고 아타빠도 거로는 레이감 되면 시대가 아주 참 다름네 봐나. Hana dine sai da fada aja ba adu mata chana sanglakani ba re bel de jaini bom thane na kuninga tuk lawi ni kappi ni 한데 벨 파티가 제 배움 셈데 건강 세럼이가 모르게디 루홍로가 저거 차나 만약에 그것도 누르고 저거가 사람이 봐 한디 아주 한데 루홍버 제벨 제 장한데 버타는 겁니다 장하람디 한신데 마판다 거엔 뭐 레이후 벌로라가 다만 뭐 토크라가 만도 마야이두가 마시가 뭐 챌린지 떠너리미도 누피 마파 뭐 마파 pesa 타버기 뭐 이제 가자 버시 뭐 뭐지 라이 마마이 마파면서 또 눈술래다 가자 너 한 잠깐 강렘 도미도 아니 그 소리 되면 뭐 무지디 다봐 자 베름 진반 해 되게 죽구나 좀 초콜릿 죽고 좀 말이야 마양게 이스 이거 아주 누가요 하양 뭐 이거 누가 날씨가 나오르지 그노게 누비 바나 나와 나디마 아니 엘비레도 많아 시자자니 깨는 거 아니다. 자마한테 안 맞추이네 컴퍼니 구토리네 자마이라 지 모몽 토미는 거 아이 밤데다 토이버가 힘지 밤데바 모몽 뉴 모델은 가 붙어이겠어요 이행은 누가있지 왜 컴는 거지? 무슨 게 한드나 가오래. 내가도나 그래서나 또 저는 소리만. 내가 다니는 거. 오, 이 뭐가 있어? 또 있어봤어. Kaya ba? Luho, oh, itan na bitalay.
luhongbada yumgi maudi laklani leikaigi lamhenna angang lamhenba angang laklani leikaigi miwa ngangabi lesabi fajaiga fajadega kabok jamiga jamdega haina adu isai leibani intra Sandagi ama angang phone rai tau de pro ai angang jada angang phone to to samu roti oh message laga ina ud message myam le ne ando udi ne go hi we concern uringi keba sina Robit Sharma Hare Krishna Oja Jai Krishna Robit Sharma Rogade ai mobile se amumuk khara kan tawre ba ko adun tawmi Mahabali Mahabali hai mare mani pu den tra Mahabali chak thong bro ja thong dri iron ba khangbada machan leire kanbada nachan leire kaka lakte su hai lakpiran su hai re u nang hongko hojikti sanaba ngamgadro kaka laikon singa siro kaka laikon singa siro ikhoigi lei leibandi oktu masi ahanba thabadi kakana paibide inwa se kedolo khungdi Where are you from? I'm from Silchar, Assam. Which country? Keva, Silchar bhaiya. Which country? My country, India. Take in church. Laikon singa sira haibane. Oh, aina laikon anda. Likon singa sira haibane. Likon sanaba hitida. Likon sinaba hite. Likon sinaba hite. I am from Gujarat. Oh, okay. I am from Gujarat. I am from Gujarat. Thank you. मेरे चैनल में आने के लिए धन्यवाद. Thank you. आइए लाइक कर दीजिए. रेबिता चाक थोंगबो. मेरे चैनल में आने के लिए स्वागत. थैंक यू.
कोची कोटपना फरनी शरीफ हाउ केबा कोची कोटपना फरनी ना हाउरबो खनबा हाउरगिरो कोची कोटपना फरनी चरा हेलनी चिंग लेत्रे काका पिरके नंग चिंग लेते काका पिरके मैसेज लागा उदबे वारी चल मोबाइल से आई मोबाइल से पूरा हैंग चंग काका काका सावा हल्लबो काका साउदे काका साउरसु सेकेंड अमदा हन्मसु सेकेंड अमदा का काका साउदे मचंदबु साउबो होनब्रो काका साउदे को काका साउबा हिते काकाई जोकी रगेरो जोक नबमी लेत्रे केबा काकाई योकी रगेरो केनो योकी रगेरो जोक नबमी लेत्रे कइनो आसिबो मचानी पालेरी Nahanang natani pa ni om ni pi ni le ya ni Ito pal Isan pa duna pijen ingre sagi sahi mga dokter ta payangang pijen ingre nana ro thara ladi isi bodo ngang sinang ji udah ngangen ko thakpada wagadaba male क्या बोलते तू जोर से बोलो सुनाओ सुना नहीं देता thakpada wagadaba male 와대 नंगी चाक 숭숭숭 짜야 되네 नंगी चाक 숭숭 짜야 बनीना जाने बको चाक थोंगा बरे बेटा केंजांग थोंगे क्या बोलते तो सुना अगर ये ठंडा ना ये क्या बोलते तू मैं क्या बोलो तू क्या बोला सुनना नहीं देता जगह लंबी के तो फाड़ी बो
손 सुना अरे मैं ठंडा ला क्या बोल रहा है समझ नहीं आता मेरे को मेरे बहन सुन सुनना अरे मैं ठंडे ना मैं ठंडे नहीं खाती हूँ ऐसे ऐगुम्बगी क्या मचोगी इस कारगे क्या मैंने बोलो कुछ तो बोलो भाई क्या मैंने बोलो तू क्या बोलने चाहता है बोलो भाई 짝 통어보 레비타 레비타 짝 통어보 모바일 시작됐다 찡리 때 가까이 ꯆꯦꯡꯗꯨ ꯑꯃ ꯂꯪꯍꯧꯔꯣ ꯉꯜꯂꯤꯉꯩꯗ ꯍꯥꯏꯔꯝꯃꯗꯤ ꯊꯤꯜꯂꯛꯀꯗꯕꯗꯣ ꯅꯪꯅ ꯊꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯝꯃꯣ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯠ ꯎꯏꯁꯟꯕ ꯌꯥꯕꯅꯤ ꯍꯣꯏꯌꯦ ꯍꯧꯖꯤꯛ ꯍꯨꯜꯂꯒ ꯍꯧꯖꯤꯛ ꯁꯟꯗꯥ ꯑꯣꯏꯔ ꯇꯜꯂꯦ ꯍꯛꯆꯥꯡꯗꯣ ꯃꯨꯗꯅꯕ ꯑꯌꯨꯛ ꯊꯕꯛ ꯁꯨ ꯂꯤꯛꯀꯗꯕꯅꯤ ꯅꯪ ꯅꯨꯡꯗꯥꯡꯁꯤꯒ ꯍꯌꯦꯡ ꯄꯤꯔꯛꯂꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯑꯩꯅ ꯄꯨꯅ ꯂꯥꯛꯑ ꯅꯪ ꯅꯕꯨꯡꯅ ꯆꯩꯇꯨꯞꯅ ꯐꯨꯍꯟꯒꯤꯔꯣ 헬로 어 Đấy, cái nó tập ấy ra cái nổ ra cái nổ. 예, 미 정도입니다. Ra số nó thay đổi. 자, 단독 보자. 단독 보자. 수도 그래. 막거는 꼰지 해줘라. 자세. 만들어 보기. 예, 그거 또 이거 돌이 그 뭐냐 이걸 다 할. 내가 자, 도에. 마뚱닝에 더욱 수와 망가랭시 더욱 수와 뭐해. 네. hayang pirasu kaide hayang piralaga aina punalaga noi ta chokna phone giro thari ni jati duna ngak thagan thari ba jiu phaba be ka da pesa ting lo roga pesa ting lo roga jadri dana to ka se Tadi nang to gorite. aiga bon bihariga puladi suron ngangba mangane kari hai ba aiga bon bihariga puladi suron ngangba mangene mana gene hai ra aiga bon bihari suron yang ngangbra 애가 본 비아리 강나버 능가 우리가 본 비아리 파기 또바 누가이버네 강리다 애가 본 비아리 난 강나버라 난 까마이 강나버이 너
왕왕이 캉이라 사람군가 오자 허려블랭에다 사람군데 딱보내가 파좀 당가가 뚜레 라라 잘리미 사람군의 와이리 로라가 파좀 당가라 잘리미 오자 허리바부도 아이고는 좀 하우나 파기 사나리에 허리야 파기 뭐 해도냐노 양 파버네 애가도 gortone mo papa oja hori babu do saram kunna lai tawraga phajom thangalaga turin lala chapne mena bonde mate hero ni phajaba ama puralabani khangi ada mani pi ma lo ra ni anh hùng được cổ hàng bạn ra đây một cái gì hai đứa thằng này mà không có một thực tế gì mà nói nó mấy năm mà thôi 레비다 까까와마 한게 사고더라 좀 넣고 거더라 Núi phong được bằng thân tôi 애가 본 비아디 뿌라 와칸 농아이 버니 막디 하라옹 숨레베 녹게 케드나 거 마스 베톤 방인드나 아미들레 머니 허지리 따로 오라가수 허지디 마스 리에텐 미기 잘리 기종우 팜바 쇼온도 코파 애가 지 꾸이래가 부리때 파제 레벨로래 이거 말하네 말리만이 나나 푸티기 미니 얌 농아이 바 하라오테 암팜 미네 바네 아야 본 비아이도 뭐이 바봉 술레이나 할로레나 cho nên trên mấy thầu nữa mà trên mấy đi ngang cái nó phong này này ấy cái nó hybrid này sana thu bi mà pa phong này mà chắc phong giàu lắm làm bằng cuốn gạo hay thì cái nó ta không rõ nghe đâu rõ không đấy phong giàu lắm rồi rõ không rõ vòng cho nó cân mà Aku garu di bo. Aku garu di bo kan mau hobi lagi. Bago tu panggil semua hobi di bo. Tu hujan. Sahang kan. Jadi kita hari kayak no. Ada no mana bong tu dengan ngah padra bo. Đâu đi đâu mà thật Kari hai cái hai bên nọ, kari mới ta cái gì? Phơi bạc ở đó số hai bì đồ, nãy chân đã mà bung ngang ngang là số cái gì? Nang nè nang na siap thật cho nang hồng nó có. Phơi bây giờ cái này đây nè, chúng ta sống qua mà hàng cái to cái này. Udah hana hangol benang sawl kadra kakada cumno kumo pani kaka macam ni
ꯑꯩ ꯅꯪꯕꯣ ꯅꯪꯅꯦ ꯅꯪꯅ ꯅꯥꯊꯠꯇꯔꯅꯤ ꯌꯥꯔꯔꯣꯏ ꯅꯪꯅ ꯅꯥꯊꯠꯇꯔꯅꯤꯀꯣ ꯅꯪꯅ ꯅꯥꯊꯠꯇꯔꯅꯤꯀꯣ ꯆꯨꯝꯅ ꯈꯨꯝꯃꯣ ꯀꯀꯥ ꯑꯣꯏꯒꯦꯕ Sinaw ka na nga lagi Kanang lagi sinaw Munu lah bro Apa ndak Betrang atang kapuhay ganito Tang atang Ay loidore elmi Mapandai dah Ay hate nang dukan itu Ekam cari tahu jawab Ma hudu ke. Mobile pusing ke mobile hari dah Mobile hati matum. Betul boleh mobile tu Mobile tu jangan Kan ini kan itu bahaya dia Ini bida kita orang kumdra dia Ini bida Oh lele Waram ni apa Jadi itu terserah mina thaba kita sudah wah ni henda. Mati asul mani Aku lagi tu. Jadi jangan kita u. Mana tu hari dah Jangan kita jangan ini saja. Aku lagi jadi jangan kita jangan ya. Mana keriwano ada je Oja Sum Kaya tara Sum thong mana sum hona re Kakase jumda Nata mana Kaidano Kakak net nungai tata ngasi ai gawadan ai lebi thariba Kakak nimiki isai orai balai Isai tapi ba igada Ngasi do isai orai dre
ꯑꯩꯒꯥꯗꯣ ꯊꯕꯛꯀ ꯁꯨꯔꯦ ꯋꯥꯔꯦ ꯍꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯊꯥꯒꯦꯅ ꯊꯥꯔꯤꯃꯤ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯑꯣꯖꯥ ꯆꯨꯝꯊꯣꯡ ꯍꯣꯠꯅꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯤ ꯉꯥ ꯌꯥꯎꯔꯝꯅꯤ ꯑꯗꯩ ꯆꯨꯝꯊꯣꯡ ꯌꯥꯎꯔꯝꯒꯅꯤ ꯀꯥꯡꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯂꯩꯕꯤꯗ ꯇꯥꯕ꯭ꯔꯣ ꯀꯀꯥ ꯑꯩꯀꯣꯏꯗ ꯂꯩꯌꯦ ꯏꯁꯩ ꯇꯥꯛꯄꯤꯕ ꯑꯩꯒꯥ ꯇꯨꯝꯈ꯭ꯔꯦ ꯀꯥꯏꯅ ꯊꯝꯈ꯭ꯔꯕ ꯑꯩꯁꯦ ꯂꯣꯏꯗꯣꯔꯦꯕ ꯅꯦꯠꯇ ꯂꯣꯏꯗꯣꯔꯦꯕ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯍꯣꯁꯄꯣꯠ ꯊꯥꯎꯗꯅ ꯍꯣꯁꯄꯣꯠ ꯊꯥꯔꯤ ꯉꯥꯛꯇ ꯊꯥꯎꯅ ꯑꯗꯨꯕꯤꯗ ꯆꯥꯛ ꯊꯣꯡꯉꯤꯕꯣ ꯑꯦꯕꯤ ꯊꯥꯏꯃ ꯂꯥꯏꯛ ꯇꯧꯁꯜꯂꯛꯑꯣ ꯍꯣꯏꯁꯦ ꯎꯝ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯃꯇꯦꯡ ꯇꯧꯗꯣ ꯍꯌꯦꯡ ꯃꯇꯝꯗ ꯐꯪꯒꯗꯣꯏꯅꯤ ꯈꯪꯉꯕ ꯂꯨꯄꯥ ꯑꯝꯇ ꯆꯪꯉꯁꯨ ꯄꯩꯁꯥ 5 ꯇꯔꯨꯛ ꯐꯪꯒꯗꯣꯏꯅꯤꯗꯨꯃ ꯈꯪꯕꯤꯌꯨ ꯑꯗꯨꯃ ꯊꯥꯖꯕꯤꯌꯨ ꯊꯣꯡꯗꯦꯗ ꯄꯣꯊꯥꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯑꯣ ꯍꯣꯏ ꯉꯜꯂꯤꯗ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯔꯦꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯀꯩꯅꯣ ꯁꯥꯏꯗꯣ ꯅꯉꯣꯟꯗ ꯀꯩꯅꯣ ꯁꯥꯏꯗꯣ ꯀꯩꯅꯣ ꯊꯥ ꯕꯤꯀꯨ ꯏꯆꯦꯁꯨ ꯑꯦꯕꯤꯗ ꯆꯪꯉꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯥ ꯎꯔꯝꯃꯅꯤ ꯃꯥ ꯍꯥꯟꯅ ꯁꯥꯔꯁ ꯇꯧꯕꯗꯨ ꯎꯗꯦ ꯏꯔꯣꯟꯕꯅꯤ ꯑꯣ ꯀꯔꯤ ꯏꯔꯣꯟꯕꯅꯣ ꯀꯀꯥꯗꯤ ꯌꯦꯟꯗꯦꯝꯒ ꯃꯣꯠꯁꯨꯔꯤ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯗ ꯉꯥꯆꯤꯡ ꯊꯣꯡꯕꯒ ꯃꯨꯅꯨ 9 ꯃꯈꯥꯏ ꯊꯦꯡꯉꯤ ꯑꯂꯨ ꯏꯔꯣꯟꯕ ꯋꯥꯎ ꯏꯇꯩꯃ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯖꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯔꯤꯕꯒꯦ ꯃꯨꯅꯨ 9 ꯃꯈꯥꯏ ꯍꯜꯂꯛꯏ ꯊꯦꯡꯉꯦ ꯍꯥꯏꯕ ꯍꯦꯜꯂꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ 9 ꯃꯈꯥꯏ ꯌꯦꯟꯗꯦꯝ ꯑꯩꯅ ꯌꯥꯝꯅ ꯐꯨꯛꯇꯠꯈꯔꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯔꯦ ꯈꯔ ꯌꯣꯟꯊꯣꯛꯈꯔꯦ ꯑꯣ ꯐꯩꯅ ꯀꯩꯅꯣ ꯑꯣ ꯖꯣꯔꯤ ꯆꯪꯉꯦ ꯑꯣꯖꯥ ꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯥꯛ ꯂꯣꯏꯔꯛꯂꯦ ꯉꯥ ꯊꯣꯡꯉꯤ ꯑꯣꯖꯥ ꯋꯥꯎ ꯉꯥ ꯊꯣꯡꯕꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯀꯥꯏ ꯈꯪꯗꯦ ꯌꯦꯟꯗꯦꯝꯁꯦ ꯍꯧꯔꯗꯤ ꯐꯩꯅ ꯀꯩꯅꯣ ꯌꯦꯟꯗꯦꯝꯗꯤ ꯌꯥꯝ ꯐꯩꯅ ꯑꯐꯕ ꯏꯟꯖꯥꯡꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯥꯡꯉꯦ ꯌꯦꯟꯗꯦꯝ ꯃꯀꯥ 3 ꯄꯨꯜꯂꯗꯤ ꯂꯨꯄꯥ 15 10ꯒ ꯍꯥꯏ ꯆꯥꯕ ꯇꯜꯂꯤ ꯑꯩ ꯑꯣ ꯑꯗꯩꯗꯤ ꯃꯣꯁꯣꯔꯤ ꯊꯣꯡꯉꯒ ꯌꯦꯟꯗꯦꯝꯗꯣ ꯁꯨ ꯁꯥꯡꯅ ꯀꯛꯑꯒ ꯍꯥꯞꯄ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯆꯥꯛ ꯂꯣꯏꯔꯛꯂꯦ ꯉꯥ ꯊꯣꯡꯉꯤ ꯑꯣꯖꯥ ꯑꯁ ꯉꯥ ꯊꯣꯡꯕ ꯄꯟꯕꯗ ꯇꯤꯟ ꯇꯥꯏ ꯑꯩꯗꯤ ꯉꯥ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅ ꯌꯦꯟꯗꯦꯝꯗꯤ ꯌꯥꯝ ꯐꯕꯅꯤ ꯔꯦꯕꯤꯇꯥ ꯐꯨꯛꯇꯠꯂꯣꯏꯗꯕꯅꯤ ꯊꯥꯒꯗꯕꯅꯤ
ꯍꯧꯖꯤꯛ ꯌꯦꯟꯗꯦꯝꯁꯤꯗꯤ ꯅꯪ ꯄꯩꯁꯥꯅꯤ ꯄꯩꯁꯥ ꯑꯗꯨ ꯌꯥꯝ ꯇꯥꯡꯕ ꯑꯁꯦꯡꯕꯅꯤꯅꯦ ꯃꯥ ꯌꯦꯟꯗꯦꯝꯅꯦ ꯃꯀꯥ 3-4-5 ꯄꯨꯝꯕꯗꯅꯦ ꯂꯨꯄꯥ 15 20 ꯍꯥꯏꯌꯦꯕ ꯇꯥꯡꯕꯅꯤ ꯑꯁꯦꯡꯕꯅꯤ ꯇꯥꯡꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯥꯗꯦ ꯁꯤꯜꯆꯔ ꯕꯪꯒꯥꯂꯤꯁꯤꯡꯁꯤꯅ ꯄꯨꯔ ꯆꯠꯂꯤ ꯀꯀꯥ ꯄꯥꯝꯂꯗꯤ ꯊꯥꯖꯤꯜꯂꯨ ꯍꯥꯏ ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯀꯥ ꯍꯣꯏꯗꯤ ꯊꯥꯐꯝꯗꯣ ꯂꯩꯇꯕꯀꯣ ꯎꯔꯨꯝ ꯂꯥꯡꯕꯅꯤꯅ ꯊꯥꯐꯝꯁꯨ ꯂꯩꯇꯦ ꯊꯥꯔꯒꯁꯨ ꯑꯣꯏꯒꯟꯗꯕ ꯑꯗꯨꯅꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯧꯔꯝꯃꯦꯕ ꯃꯤꯅ ꯄꯨꯄꯨꯅ ꯑꯗꯨꯝ ꯆꯠꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯎꯔꯨꯝ ꯌꯥꯝ ꯂꯥꯡꯕ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯥꯏ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯤ ꯉꯥꯡꯕ ꯇꯥꯗꯕ ꯃꯥꯜꯂꯦ ꯇꯨ ꯁꯣꯟ ꯁꯤꯜꯆꯔ 이씨, 아이디 짜대 젠뎀도 막디 젠뎀 짜대 거기다 미 많아지드나 까나우나 젠뎀 짜다벌레 까나우 짜벌레 까나우나 nga싱 짜벌레 까나우 nga싱 짜다벌레 까나우 리사 짜 까나우 리사 짜대 미 많아지나 거 조리 근데 라이크 또르모 젠뎀세 짜우르디 북달리 ꯐꯠꯇꯦ ꯍꯥꯏꯅꯤ ꯃꯄꯥꯟ ꯁꯥꯔꯗꯤ ꯑꯁ ꯎꯍꯩꯕꯨ ꯀꯩꯅꯣꯅꯦ ꯄꯣꯠ ꯑꯃ ꯊꯥꯔꯒ ꯃꯄꯥꯟ ꯁꯥꯗꯕ ꯍꯧꯅꯕ꯭ꯔꯣ ꯎꯍꯩ ꯋꯥꯍꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯗꯤ ꯃꯄꯥꯟ ꯁꯥꯒꯗꯧꯅꯤ ꯖꯤꯅꯦ ꯃꯄꯥꯟ ꯁꯥꯗꯤ ꯂꯛꯈꯃꯤ ꯄꯤꯅꯩ ꯍꯥꯏꯃꯤꯗꯣ ꯊꯝꯗꯕ ꯂꯟ ꯊꯣꯛꯏ ꯍꯥꯏꯃꯤ ꯑꯩꯁꯨ ꯆꯥꯅꯤꯡꯕꯗꯤ ꯄꯣꯛꯆꯗꯦ ꯃꯤ ꯃꯌꯨꯝ ꯆꯠꯂꯗꯤ ꯁꯨꯝ ꯆꯥꯏ ꯍꯣꯏ ꯆꯥꯗꯣꯃꯤ ꯀꯩꯅꯣ ꯁꯨꯝ ꯍꯥꯎꯕꯅꯤꯗ ꯐꯖꯅ ꯏꯔꯣꯜꯂꯗꯤ ꯐꯖꯅ ꯊꯣꯡꯉꯗꯤ ꯍꯥꯎꯕꯅꯤ ꯌꯦꯟꯗꯦꯝꯁꯨ ꯑꯆꯨꯝꯕꯩꯅꯤ ꯑꯩꯗꯤ ꯏꯔꯣꯜꯂꯗꯤ ꯆꯥꯏꯑꯦꯕ ꯀꯥꯏꯗ ꯍꯧꯔꯤꯕ ꯄꯣꯔꯛꯄꯣ ꯃꯅꯦ ꯑꯩꯗꯤ ꯃꯣꯁꯣꯔꯤꯒ ꯐꯖꯅ ꯅꯪꯅ ꯃꯥ ꯏꯔꯣꯜꯂꯤ ꯆꯥꯏ ꯃꯣꯁꯣꯔꯤ ꯍꯥ ꯑꯁ ꯅꯪꯗꯤ ꯄꯨꯡꯍꯥꯏ ꯍꯥꯏꯖꯜꯂꯦꯕꯣ ꯍꯋꯥꯏ ꯊꯣꯡꯕꯗ ꯃꯀꯛ ꯃꯀꯛꯀ ꯍꯥꯞꯄꯗꯣ ꯑꯗꯨꯁꯨ ꯍꯥꯎꯔꯤ ꯑꯗꯨꯒꯩꯗꯤ ꯃꯨꯁꯣꯔꯤꯒ ꯏꯔꯣꯝꯕꯁꯨ ꯍꯥꯎꯔꯤꯑꯕ ꯊꯩꯕꯣꯡ ꯃꯔꯨꯒ ꯏꯔꯣꯝꯕꯁꯨ ꯍꯥꯎꯔꯤ ꯑꯗꯨꯅ ꯃꯤ ꯊꯥꯅꯗ꯭ꯔꯦꯕ ꯅꯪ ꯊꯥꯏꯗ ꯍꯪꯉꯣꯏ ꯆꯥ ꯆꯥꯗꯕ ꯍꯥꯏꯅ ꯅꯍꯥꯟꯗꯤ ꯄꯨꯡꯈꯤ ꯈꯤꯔꯦ ꯅꯣꯡ ꯆꯨꯕꯗꯨꯒ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯍꯥ ꯍꯪꯉꯣ ꯑꯗꯣ ꯅꯪ ꯑꯩ ꯊꯥꯖꯗꯕꯁꯤꯗꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯊꯃꯣꯏꯗ ꯑꯩꯃꯛꯅ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯍꯥꯏꯁꯦ ꯑꯩ ꯊꯃꯣꯏ ꯄꯦꯟꯗꯦ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯩꯅ
ꯑꯩ ꯆꯤꯟꯁꯤꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯇꯥꯒꯦ ꯑꯩ ꯃꯥꯏꯊꯣꯡꯅ ꯇꯥꯒꯦ ꯑꯩ ꯆꯤꯟ ꯃꯥꯏꯊꯣꯡꯅꯤ ꯆꯤꯟꯅ ꯆꯤꯟꯅꯤ ꯆꯤꯟꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯆꯤꯟ ꯆꯤꯟꯅꯅꯤ ꯆꯠꯅꯩꯁꯤꯡꯁꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏꯒ ꯌꯦꯟꯗꯦꯝꯒ ꯐꯖꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯞꯆꯜꯂꯣ ꯀꯩ ꯍꯥꯏꯕ ꯑꯇꯦꯛꯄ ꯃꯣꯔꯣꯛꯅ ꯍꯣꯠꯅꯕꯗꯤ ꯈꯪꯕꯅ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯃꯤ ꯍꯥꯏꯁꯦꯕꯣ ꯑꯩ ꯆꯤꯟꯃꯛꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕꯁꯤ ꯃꯇꯧ ꯌꯥꯝ ꯄꯦꯟꯗꯦ ꯁꯤ ꯇꯧꯋꯦ ꯑꯩ ꯆꯤꯟꯁꯤꯅ ꯊꯥꯖꯗꯦꯅ ꯍꯥꯏꯈ꯭ꯔꯕ ꯑꯩ ꯆꯤꯟꯁꯤꯅꯗꯤ ꯍꯥꯏꯈ꯭ꯔꯕꯕ ꯑꯗꯨꯅꯤꯗ ꯍꯧꯔꯝꯃꯤ ꯑꯃꯨꯛ ꯃꯤ ꯍꯥꯏꯁꯦ ꯆꯤꯟꯗ ꯂꯣꯏ ꯆꯠꯂꯤꯃꯤꯇꯅꯤ ꯆꯤꯟꯒꯤ ꯖꯣꯕꯥꯟꯅꯤ ꯆꯠꯅꯩꯁꯤꯡꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯥꯏꯊꯣꯡꯅ ꯀꯅꯥ ꯆꯠꯂꯝꯃꯨꯗꯦ ꯃꯥꯏꯊꯣꯡꯗꯨꯕꯨꯗꯤꯅꯦ ꯃꯥꯏ ꯃꯥꯏꯊꯣꯡꯁꯦ ꯏꯆꯥꯝ ꯏꯁꯨꯗ ꯀꯩ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯖꯕ ꯍꯥꯏꯇꯅꯤ ꯑꯁ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯅꯒ ꯌꯥꯔꯛꯇꯕꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯃꯣꯕꯥꯏꯜꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯟꯗꯦ ꯄꯩꯁꯥꯁꯨ ꯅꯦꯠ ꯄꯦꯛ ꯂꯣꯏꯗꯣꯔꯦ ꯑꯩ ꯅꯦꯠꯄꯦꯛꯁꯨ ꯂꯣꯏꯗꯣꯔꯦ ꯍꯥꯎꯋꯤ ꯈꯪꯕꯅ ꯍꯥꯎꯏꯗ ꯀꯨꯂꯥꯏ ꯊꯣꯡꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯀꯥꯁꯦ ꯃꯣꯕꯥꯏꯜꯗꯁꯨ ꯀꯅꯥꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯔꯤꯕ ꯈꯪꯗ꯭ꯔꯦ ꯖꯣꯆꯥꯗꯣ ꯃꯍꯝ ꯇꯥꯗꯅ ꯇꯣꯛꯇꯔꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯊꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯏꯗꯤ ꯑꯣ ꯃꯣꯇꯣꯔ ꯃꯥꯟꯕꯗꯣ ꯍꯥꯎꯋꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯃꯨꯅꯨ ꯍꯥꯏꯔꯣ ꯀꯩꯕ ꯏꯁꯩ ꯁꯛꯄ ꯃꯤꯒ ꯑꯣꯏꯔꯦ ꯆꯆꯥ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯌꯨ ꯏꯆꯟꯅ ꯍꯥꯏꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯌꯨ 11:30 ꯊꯦꯡꯉꯤ ꯃꯥ ꯂꯥꯛꯏ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯂꯥꯛꯀꯗꯣꯏꯃꯤꯗꯨꯁꯨ ꯃꯤ ꯌꯦꯡꯕꯁꯨ ꯐꯩꯌꯦ ꯀꯀꯥꯅ ꯀꯔꯝ ꯀꯥꯟꯗ ꯌꯦꯡꯈ꯭ꯔꯦ ꯁꯤ ꯈꯪꯅ ꯅꯅꯥ ꯊꯔꯛꯀꯅꯤ ꯅꯪ ꯅꯅꯥ ꯊꯗꯛꯀꯗꯣꯏꯅꯤ ꯍꯥ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥ ꯃꯦꯇ꯭ꯔꯣꯐꯥꯎ ꯀꯥꯏꯗ ꯃꯥꯒꯤ ꯇꯨꯏꯁꯟ ꯐꯅ ꯃꯈꯣꯡꯅ ꯂꯥꯛꯏ ꯑꯩꯅ ꯂꯥꯛꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯈꯣꯡꯅ ꯀꯦꯄꯤꯇꯦꯜꯐꯥꯎ ꯂꯥꯛꯑꯦꯕ ꯑꯩ ꯉꯝꯃꯣꯏꯍꯦ ꯑꯗꯨꯃꯥꯏꯅꯒ ꯑꯩ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯔꯅꯤ ꯈꯪꯉꯤꯗ ꯚꯥꯞ ꯇꯥꯕ ꯏꯆꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯕꯅꯤꯅ ꯑꯗꯨꯅꯤ ꯃꯃꯥ ꯚꯥꯞ ꯇꯥꯕꯤ ꯑꯃ ꯄꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯕꯣ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯃꯍꯤꯗꯨꯗꯤ
cái ấy mà ai wa ngani wa magi MB thabadu go wa ngani do ba mi gì mới về cả nó cái nào là mi gì à kìa ơi năng na thật cái tôi mình năng na thật cái tôi mình có nó mà năng cả năng na thật rồi không năng quá thật kiểu 그럼 문우 제가 줘야지. 16 다트로. ai sửa lại rồi thì ta tự sửa nhanh lên 자대 쓸려라. ai sửa lại rồi thì trai bản sang hen 저희 힘을 내는 봐. nhưng mà pha đấy à taro 1999 lakpada. Kaya ngunda mamit mana jengnam dana lerami. Aina sakthongbi sanabagi wakhal leiri ngauri ai mamit mana jengnam dana lerame kanam mina jengami jano kunana jengami do isanda kanana jengami ne bita dây phâu thì hay rồi cái pha rồi đây chú lấy về mấy chú nanti nak kenal aja kami no hai đâu nè aku iron beda mấy mùi sạch mấy mùi rau rồi tôi cái bằng cái đồ một lấy đi vào đấy ngang là phu mà hào thế ra không gì mà nó mừng bắn đầu quan mùi phá bay gặp tên được nghe tiếng mồ phá bay lại chân rồi phá bay lại chân aku sih happy na phá bay đi cái gì phu gom chân đi tôi mà cái phu happy gì aku chân đi phá gom tôi nín gom rồi happy moi kakana hari di ai meet koro bây giờ tao bây giờ gặp tôi happy aku đi rồi happy na tên năng này tôi có ôn rồi nó tôi trâu ra vợ kakana hay đó nhưng nếu ở thì không lấy chân để đâu này rồi ở đây có hấp này trên cái gì nuôi sữa chân để hấp thì nó aku đi rồi happy aku cái gì đó phá gom tôi nín gom phá gom mà sẽ phá bay rồi happy phá gom mà sẽ cái nó maroi cái nó mới chỉnh hay điều ôi anh tu hai bên tu aku đi ada happy ai sẽ apa ngone ba mana apa ba khang de da pham de kia moi cái Manipur đó sa maroi hai cái moi na sa maroi lapu iroladi nganam ama jauro nga baza ama jausillo wow luar mi tu ti wow ma natra cái ấy ba ôi nè thôi moi là cha đó mà mana là sinh ra đi hai thế ba naga putina nó hiện cái gì mà nó sibi cái nó udin cái gì ra cái này thuốc hoàng này bà là phi cái mà này hoàng cái này
그래서 만나고 비슷하니 만나고 진짜 너무 상해요. 여기 눈은 만난 거기까지 여기 있잖아. 어디 나세요? 루스도 우대. 그래도 가오리. 눈시닥 아이브라. 눈시닥. 눈시닥이 양 빠미. 아이 얌자. 눈시닥 이 상태는 왜 또? 아마 스무 좀 상네 봐. 아. 야지 하나 그 지금 아산에 보러 타이도 너는 시라이 말하니까 putina. Tharami nga katun ga do. Aina leidana ne nusidak tharami jindem tharo na ne kui de da sia nusa phangdamina. Nuga chawni ne lei thadali me ba. Lei thaba de kundu na phuti phuna sa le. Ne chawni ne na 란푸드기 수비한 불라이면 누시다도 타절리 오이데 내 제넴 타이 좀 시래 노래 레이 타군도엔 타절리나 이 사람의 이런 거다 돼. 난데기서 이 산티는 빠이래. 마비마 산티도 꼬다 사림. 코마가 내네 가이드나 쿠판드나 레박 등하이마 산티 등하이마 또 토, 이거마. cái 오이도는 농사 방도 cái 오이도는 예. awang tore jum kha tore jum nopok tore building ka de sa phang no ado ain khali me ju building ho go laga mathak ta le ga makha ra free tham ga ka do sa thong chat du ba ko ya how na im sa dre ne wan ho go laga mathak ta sa ga cha le bi do ha mo chang đây bây giờ nói Putin nào bro tu LV đã hàng rồi bây giờ phone tốt rồi ta cháu với là bỏ hồi bao ba mươi năm Putin nào đâu cả đi làm sao hello Pupu Mongol ai Sananu ni Sananu lại gì là to Kesojit Sharma hello Pupu Mongol ai Sananu ni Khangi Sananu thank you Pupuna welcome ay isu like to mo na ko amtang engge ke soji soma mai che na ko momo ha hai ke nang momo hai da maroi gi di loina suye aduni hai do na ko ai chananu samtang ji engge na ko terang happy royo ne jengge sananu cakcarabo momo haubada chakni chutney tawi momo cái những từ mà suy nghĩ sẽ từ thế suy nghĩ một vài gì sananu chắc chắn là bo nang pupu muốn nang bata để do cái cảm giác một vài gì giả đấy bo 거리는 또 있고
사이즈도 휴지 안 되실 거예요, 지금. 그래서 오호, 나가. yes, yes, 글쎄, tất thì chuyện kia wow sananu thole he ai cái sananu cha thole he ji engi gi he mana ngo ko se sananu khumak te pukpunu kauraga isei sakpa mi se sum din nungaibani nungaibagi wakhalda lei anabada dochana kokti sarangani sananu leibro se kaka mangona ma tawrami se tiu tawge sananu khumdene sananu se aina ama tawbiriba adama khumakte se ha oh mage 8 subscriber jore masanu ki ai like to ki masanu oh masanu sananu sananu khumde sananu chango tumile yene 2 3 4 5 6 how 7 7 8 9 10 hả tàu rồi 11 12 13 14 thank you 15 16 17 18 19 20 21 22 23 24 bosonga mai thari kaka cả 15 23 24 25 26 27 28 29 30 31 32 33 34 35 36 37 38 39 40 41 42 43 44 45 46 47 48 49 49 ah
ꯐꯔꯦ ꯐꯔꯦ ꯑꯥ ꯕꯣꯁꯨꯉꯥ ꯃꯩ ꯇꯥꯔꯤ ꯃꯩ ꯇꯥꯔꯤ ꯀꯀꯥ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ ꯁꯅꯥꯅꯨꯁꯦ ꯁꯅꯥꯅꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯁꯅꯥꯅꯨ ꯑꯩ ꯆꯥꯛ ꯂꯣꯏ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯕꯣ ꯀꯀꯥ ꯃꯆꯟꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯣꯕꯥꯏꯜ ꯑꯃꯇꯪ ꯊꯣꯟꯕꯤꯌꯨ ꯍꯌꯦꯡ ꯀꯣꯟꯅ ꯁꯔꯒꯗ ꯀꯥꯈ꯭ꯔꯒ ꯀꯩꯕ ꯅꯤꯡꯉꯝꯍꯧꯔꯣꯏ ꯀꯀꯥ ꯄꯥꯏꯔꯤꯕ ꯌꯨꯇꯨꯕꯁꯦ ꯑꯁꯤ ꯐꯪꯉ ꯊꯣꯟꯕꯤꯒꯦ ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯊꯣꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯟꯕꯤꯅꯤ 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 ꯁꯣꯏꯗꯅ ꯊꯣꯟꯕꯤꯅꯤ ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯃꯤꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯣꯕꯥꯏꯜꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅꯤ ꯀꯀꯥꯁꯨ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅꯤꯅꯦ ꯁꯅꯥ ꯀꯀꯥꯁꯨ ꯑꯅꯥꯕ ꯄꯥꯏꯈꯠꯂꯛꯏꯁꯤꯅꯤꯅꯦ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯅꯤ ꯃꯣꯕꯥꯏꯜꯁꯨ ꯃꯦꯆꯤꯟꯅ ꯆꯠꯂꯤꯕꯅꯤ ꯃꯣꯏꯁꯨ ꯕꯦꯇ꯭ꯔꯤ ꯁꯣꯜꯂꯗꯤ ꯄꯥꯔꯠ ꯌꯥꯔꯛꯇꯗꯤ ꯁꯣꯜꯂꯛ ꯇꯥꯕꯅꯤ ꯃꯤꯁꯨ ꯊꯋꯥꯏꯗꯣ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯗꯤ ꯏꯟꯖꯤꯟꯗꯣ ꯁꯣꯜꯂꯗꯤ ꯍꯥꯔꯠ ꯀꯤꯗꯅꯤ ꯁꯣꯜꯂꯗꯤ ꯃꯤꯁꯤꯡ ꯁꯣꯟꯖꯜꯂꯛꯏꯗꯅꯀꯣ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯆꯥꯛ ꯂꯣꯏꯔꯕꯣ ꯅꯣꯏ ꯃꯃꯥ ꯆꯥꯛ ꯆꯥꯔꯕꯣ ꯔꯦꯕꯤꯀꯥ
ꯑꯗꯨꯅꯤ ꯃꯣꯕꯥꯏꯜꯗ ꯅꯠꯇꯦ ꯎ ꯋꯥ ꯁꯨꯗꯨ ꯉꯥꯏꯔꯦ ꯑꯍꯜ ꯑꯣꯏꯔꯗꯤ ꯃꯅꯥ ꯀꯦꯟꯁꯤꯜꯂꯛꯀꯅꯤ ꯎꯒꯤ ꯃꯑꯣꯡꯗꯨꯁꯨ ꯀꯥꯐꯜꯂꯛꯀꯅꯤ ꯈꯨꯏꯒꯠꯂꯛꯀꯅꯤ ꯑꯗꯨ ꯑꯃꯇꯅꯤꯁꯅ ꯇꯥꯏꯝꯒꯤꯁꯨ ꯑꯍꯜ ꯑꯣꯏꯔꯗꯤ ꯃꯥꯏ ꯈꯨꯏꯖꯤꯜꯂꯛꯏ ꯁꯝ ꯄꯣꯛ ꯍꯧꯒꯠꯂꯛꯏ ꯃꯤꯠ ꯅꯥ ꯁꯣꯜꯂꯛꯏꯀꯣ ꯃꯣꯕꯥꯏꯜꯒꯤ ꯍꯥꯔꯠ ꯁꯣꯜꯂꯗꯤ ꯗꯥꯛꯇꯔ ꯄꯤꯁ ꯁꯔꯝꯗꯤ ꯌꯦꯡꯍꯜꯂꯅꯤ ꯅꯣꯛꯂꯛꯑꯦ ꯉꯁꯤ ꯅꯨꯡꯁꯥꯁꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯅꯨꯡꯁꯥ ꯈꯨꯁꯥ ꯑꯃꯅꯤ ꯉꯁꯤ ꯅꯨꯡꯁꯥꯁꯤ ꯈꯨꯁꯥ ꯑꯃꯅꯤ ꯃꯌꯥꯝ ꯃꯣꯕꯥꯏꯜꯒꯤ ꯕꯦꯔꯥꯗꯤ ꯂꯩꯇꯦꯗ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯜꯂꯛꯄ ꯃꯥꯜꯂꯕꯅꯤꯅ ꯅꯪꯁꯤ ꯉꯥꯡꯕꯁꯤꯃꯅꯦꯀꯣ ꯀꯀꯥ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯈꯪꯂꯝꯒꯅꯤ ꯄꯣꯛ ꯍꯧꯕꯒꯤ ꯋꯥꯔꯤ ꯈꯪꯕ꯭ꯔꯥ ꯀꯀꯥ ꯈꯪꯗꯦꯗ ꯑꯍꯜ ꯑꯣꯏꯔꯗꯤ ꯄꯣꯛ ꯃꯁꯥꯅ ꯍꯧꯕ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯄꯣꯛ ꯍꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣ ꯂꯋꯥꯏ ꯁꯥꯔꯗꯤ ꯀꯣ ꯄꯣꯛ ꯍꯧꯒꯠꯂꯤ ꯍꯥꯏ ꯄꯩꯁꯥ ꯂꯩꯕ ꯃꯤꯁꯨ ꯄꯣꯛ ꯁꯨꯝ ꯍꯧꯒꯠꯂꯤ ꯀꯣ ꯄꯣꯛ ꯍꯧꯕꯗ ꯑꯍꯟ ꯍꯥꯏꯕ ꯑꯉꯥꯡ ꯂꯩꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯟꯅꯗꯤ ꯑꯉꯥꯡꯁꯤꯡ ꯄꯣꯛ ꯍꯧꯔꯝꯗꯦ ꯑꯍꯟꯁꯤꯡ ꯂꯣꯏ ꯍꯧꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯄꯣꯛ ꯍꯧꯒꯠꯂꯛꯑꯦ ꯀꯣ ꯀꯩꯗ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯤꯟꯖꯥꯛ ꯀꯌꯥꯁꯨ ꯂꯣꯏꯅ ꯀꯥꯞꯅꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯄꯣꯛ ꯍꯧꯕ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯁꯨ ꯍꯪꯉꯤ ꯃꯤ ꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯂꯣꯏꯅ ꯍꯧꯋꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯀꯣ ꯂꯋꯥꯏ ꯁꯥꯗꯗꯤ ꯄꯣꯛ ꯍꯧꯒꯠꯂꯤ ꯂꯋꯥꯏ ꯁꯥꯗꯁꯨ ꯄꯣꯛ ꯍꯧꯒꯠꯂꯤ ꯃꯥ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯪꯉꯤ ꯃꯤꯗꯤ ꯁꯝꯖꯤꯠꯇ ꯁꯣꯜꯂꯤ ꯍꯥꯏ ꯈꯪꯗꯦꯕꯣ ꯂꯩꯅꯔꯝꯒꯅꯤ ꯊꯥꯏꯅꯒꯤ ꯂꯩꯋꯥ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕꯗꯨꯁꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ
ꯂꯩꯅꯔꯝꯒꯅꯤ ꯁꯝꯖꯦꯠꯇ ꯁꯣꯜꯂꯤꯀꯥꯏꯗꯣ ꯀꯔꯤ ꯋꯥꯅꯣ ꯀꯀꯥꯅ ꯍꯥꯏꯒꯦ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯨ ꯀꯀꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯟꯖꯪ ꯃꯄꯥꯟꯗ ꯂꯩꯔꯥ ꯌꯥꯝꯆꯥ ꯅꯪ ꯍꯧꯖꯤꯛ ꯍꯪꯉꯤꯅ ꯀꯅꯥ ngасꯥꯏ ꯃꯃꯥꯡꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯟ ꯀꯀꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯣꯔꯦꯟ ꯊꯦꯡꯂꯒ ꯑꯦꯕꯤ ꯊꯥꯔꯣꯏꯗ꯭ꯔꯥ ꯀꯀꯥ ꯊꯥꯔꯔꯣꯏ ꯑꯦꯕꯤꯇꯥ ꯀꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯅꯦ ꯑꯗꯨꯅ ꯀꯀꯥꯅ ꯉꯁꯤ ꯈꯤꯇꯪ ꯉꯟꯅ ꯊꯥꯕꯅꯦꯕꯀꯣ ꯀꯨꯏꯔꯔꯣꯏ ꯈꯔꯃꯨꯛ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯀꯨꯏꯔꯔꯣꯏꯀꯣ 이제 여기다가 이건 진짜 저거 아니 쌀쌀 사인 시지 않들이네 그리 와나 해로가 하기 어렸어 오 kakana ngai to bose nang na sani pani le do kyam chaurage lari kai tamage hangge tawbani da na hane hangge to kaw na hangda awoiba oirasu hoi na hane hangge to ba nang chan pani ne habado kyam chaure hangge tawbani ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯀꯥꯅ ꯆꯥꯛ ꯇꯧꯁꯜꯂꯨꯔꯣꯗ ꯆꯥꯛ ꯇꯧꯁꯜꯂꯨꯔꯣꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇ ꯉꯥꯏ ꯀꯨꯏꯔꯣ ꯉꯁꯤ ꯉꯥꯝꯅꯦ 오호 ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯅꯤꯗ ꯆꯨꯝꯅ ꯍꯥꯏꯔꯛꯎꯀꯣ ꯅꯪ ꯑꯣꯏꯗꯕꯒ ꯉꯥꯡꯀꯅꯨ ꯅꯪ ꯑꯣꯏꯗꯗ ꯑꯣꯏ ꯁꯥ ꯉꯥꯡꯕ ꯇꯧꯁꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯁꯨ ꯀ꯭ꯂꯥꯁ ꯀꯩꯅꯣꯗ ꯀꯥꯔꯦ ꯅꯪꯅ ꯅꯨꯄꯤ ꯊꯤꯖꯥꯔꯦ ꯀꯥꯏꯅ ꯎꯔꯕꯁꯨ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯀꯀꯥꯅ ꯁꯨꯝ ꯁꯤꯅ ꯍꯪꯕꯅꯦ ꯈꯪꯗꯗꯅ ꯏꯆꯥ ꯅꯨꯄꯤ ꯂꯧꯗꯣꯏꯅꯤ ꯉꯥꯏ ꯑꯣꯏꯅꯗꯣꯏꯅꯤ ꯍꯣꯏꯌꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯗꯣ ꯍꯪꯕꯅꯦ 하하 너 이제 그리 그리 너 있노 하이살리라 난 노이스한테 하이살만 말래 까까다
Kakana nupi thidringaida aina hana pale. Oh. Kari khunda pali no. Para kita na tani pagi mapansaro biya ma. Kaytawni nang nupi thi yadore haibina khoida chaksing pi chahi taruk chahi mahum phapta ngari na chai mapansaro. Ngasi jam sai ko re bita. Ngasi jam sai bo. Mana chang ho do. Aibu kakada oideba kaino oidaba ngangba yaukhrabo kana khang udamina tadamina kari hani do adubu nang mauthi jadure haidugudi haire midana chubna phajana hairo waidana chanupi ando chahi kya pharage chahi tara mathoi Bijang mani bhe kumdi nang han lo hoy ta hai piram ge hai de piram ge hai de ra jau de kyo ngasi berat tarak de ko to ID tumbido oina pame bemo tum like chahum du phari ye like tam mi ye like tam dri ye bema chana Kacau kakana kona yum pali. Nau ni tak tahu saya digito. Kaya kya sure lebih tantang harus ya. Kacau kakana kona yum pali labo. Matan tu kiri phang nadre dar, pau phang nadre. Do kaya jatam gaya. Kakadi rani pura tamai. Ado ni tak tahu do. Ngai ta jauh saya digito ma chahi kya sure nang khangbra chahi kya mu sura min ta harausia ngai ta jauh saya digito chahi kya sure ta harausia bita kakata ge Amtang hai lo. Chắc không ạ? Cái ngasi đi cầu làm gì? Nơi ta chỗ sẽ đi to, chỉ cái số đấy, mà chăn pi to, cái tầng cái hai bên này. Chăn pi rằng bữa tâm mẹ bạn. Nơi ta chỗ sẽ đi to, chỉ cái số cái hai bên này. Nơi ta chỗ sẽ đi tới cái số đâu chỉ ta hay đâu xem. 1979 的贵。79, 80, 81, 82, 1979 jadi
นี่ตาเจ้าเศรษฐจินะไอ้คนที่หันแล้ว2011da hongbane aiคนนี้ตาเจ้านะหันแล้วจะเหี่ยมาไอ้เนี่ย2012 da hongbaneนี่ตาเจ้านะหันห้องแค่2011 daไอ้เนี่ย2012 da ก็นั่งในใจแก่ละจุ่มปาลิบะเฮราจิตโอ้ยตัวตาเจ้าตะกี้หันเลยนู่นตาเจ้าตะกี้เฮราจิตนะหันกันนี่ขังเงี้ยชัวนู่นตาเจ้านะ1979 da pokpa ai na 80 da pokpa luhong basu na ta chong na 11 da hong ba ai na 12 da hong ba ichan ne bitana chai kya da hong ba no hoi ja herajit oina han gani na ta chau gi khang nei su thiên tha thà là ô lan anh sẽ hành cái cái đến làm vậy thì sân là thứ mà cái chạm từ chất bây giờ drama này là thứ mà chạm từ chất bây giờ drama này hay thoan chẳng hả gì nghe như thế cao 나무 꼭 없구나. 이 보고 다 해야 뭐. 진짜 드라니 큰 거니. 아. 아니 보다 강문이 드라니 cao 나무 빠는 게 없는데. ngoài tên mà ba chỉ ra mình cái đó mới được ba đâu hai đứa thông gia thì này bộ thức cho bị số ra đâu cái mà tiền cho xa này cô ta mang từ đó bộ 오늘 소를 부자 이따 버리야 왜 뭐가 우리 좀 설마 모르모노 cái mà isto tung chỉ mình thế Evita kay daw reto minedi kakana hangok kumotre te sino kana kana lerige
matching finishing to some general. Kakana wari chana batuga. Kai dia sum hangowo. Aduna ta chongna tu jana lebenda hong banaya. Nang na chahi ganda 100 bo. Ang ngale ki ge ibda halni hangada ba ngatang wali. Nang chak luara bo, chak thira bo. Pupu Mongol. I am Mandira. Oi, pupu na sap to hram ni. Egam jare kai kau. Sananu. Na pupu sa mobile lagi. Nang cak cara bo. Kakak cara hele karigi. Macam bidu kerumah ada ni mana kau tu kenapa kau tanya? Senanu cak cara bo kenyang cage. Jeng tang baduga. Hau ru benangi wati ngang ba. Hayeng timbira ke be ma. Jeng pawam thi lei jagadra. Jeng pawam thi lei jagadro. Thang na ba mi leiti. Kaino thang na mi leiti ai sibu phap ka ta dre ni dia. Khara sana thamdradi kanana thakpi ni gani kaino haiwa sibo khara sana thamdradi kanana thakpi gani kaino kanana thakpi gani dio nang wai se bhap ta dreda nachani pa soni lei haire le thakpi na busu leite haye kakadi gyang mameda rebita nangi wase agi na wase par ki do kham na le je hita phang ga da khang kham ai phan kham ta ba muri muri tong le sang le sport ta ba hin ngai de na ton ji swai ta du ba khang du ya saran bu ton bi mai be na to ma ta ba le ba koina chalasu kakana karimata khangdre karino kakana haigadu supai te bana chani panim sulai haire khara sana thamdati kanana thakpi gani haire kaka karino bhap ta du sigyamen ta de misana nang ba supi to chaka ma ka de na gi chaka am ta to hi ke de ngasira phena kang re ku kar da pangho kam hi ra chaka ai su na no de chaka ma che lu su ko chaka ku ta de ma le sia to ni se sin ni irom bara chak la khang re Kalau khari saya kawan saya kalau fresh lai ji je
라디오시 까이시 그기는 아이 통담 뭐 까. 아시나 다니 자도입니다. 나는 짝짜리. 오, 어자 짝짜리 봐. 어자 그린장. 어자기도 줌통 여랑무니, 점프 여랑무니, nga통 여랑무니 마치다. 다디도 또 생명이니까 밥 따뜻해봐. 그렇지, 내 때문에. 오자 그리 마텐 짜래 오자 하비로. 알로. 마텔 잠네 아이 ꯈꯪꯉꯦꯕ 오자 마텔 잠거니ꯕ. 이러면 저런거니, 점프 저런거니, nga 바자 저런거니, 오자게디 강소 저런거니 간접이다. 그리지. 일단 따팔로. 그래서 그래서 빨리. 좀 레우도가 좀 자인도. 하루지. 따들이 또 각각 한개는 강도 밥 따들이 하더니. 그리도. 토이 하고 그 그래. 깔로. 친구해요. 그도잖아. 아이 따자다 말. 이거 이거 이거. 얌 잉브라. 상이시디. 아이고. 그래. 머리 망하니 시레트 해도. 친구랑 하나 광이어 장난하지. 야. ai khangaba iromba nga thongba champut oja punum tagi phabadi champut ke irom no khai phare oja champut ai ba se hakchang de jamna vitamin leba hakchang jam kanaba yang ma the ni oja koi me te gi di champut chum thong hai ba si hakchang de jamna vitamin oiba hakchang sok to po ni oja do khoi na chari ba nga thongba ama ma cha ba siti tum haunaba chaba haitare champut iromba komitegi atunga mo tekpaga alu iromba jinde miroba pangkhak ironba thangching iromba mase oja jamna hachangda protein leba posani wow aigi nungsiba inaw lae ai changlakpa jabro badar oh my god kari wano kisan badada tumna hangidubu inaw lakpada kagi yamana inaw bu kaidu welcome to iduno terbuat champut tigi chai jam phayo ja champut sidi ngamingi changa damne krisan karino nana hangi ba ngasi question che barda da changla pa jabro barda hana inaw nga chang pada kai gi barda na inaw bu welcome to oiduno yamana lp da inaw kauda badi inaw gi lai to pa matam kai gani haidana barda na kauda bani inaw di ji matam jamna keno war matamni jamna section matamni ko aduna badana inabu nusidana sum haibane inaw changpada badana karigi inabu jaroi dino ko changaga su matam kuina leitaba ko hoje inaw gidi hoji lekta jamna section tangmuda matamni ko chakchara banang kisan chakchara ba terbuat se cumbra haina daine hoi oja mane cara bo bada cadri nang cara bo krisan ahan ba lb desu hai kharbani शरीर बिता काका भाव लामा फंद्रे काका तलान लोगुन को फर्स्ट लाइफ ता हाई ग्राचे काका भाव लामा फंद्रे करी हाई के बनवाई से बिता असेंबा काका चाद्री किसन नंग चारबा तरबुज से चुम्ब्रा हाई ना जाए होय मजा हाई नहीं है
ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯄꯣꯠꯁꯛꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯟ ꯁꯪꯒꯣꯝ ꯆꯨꯝꯕꯨ ꯆꯥꯏ ꯆꯥꯔꯦ ꯕ꯭ꯔꯗꯔ ꯋꯥꯎ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯀꯤꯁꯟ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯩ ꯐꯝꯃꯤꯕ꯭ꯔꯥ ꯈꯪꯅ ꯍꯪꯂꯕꯅꯤꯅ ꯍꯥꯏꯅꯤꯡꯇ ꯍꯥꯏꯗꯧꯅꯤ ꯑꯁꯦꯡꯕꯅꯦ ꯔꯦꯕꯤꯇꯥ ꯀꯥꯏꯗꯅ ꯏꯆꯟꯗ ꯍꯥꯏꯈꯤꯗꯨꯗꯤ ꯑꯁꯦꯡꯕꯅꯤ ꯀꯀꯥꯅ ꯂꯥꯡꯐꯝꯗ꯭ꯔꯦꯕ ꯅꯪꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯐꯥꯔꯁ ꯑꯍꯥꯟꯕ LBꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯀꯀꯥꯅ ꯒ꯭ꯌꯥꯟ ꯂꯥꯡ ꯐꯪꯗ꯭ꯔꯦꯕ ꯍꯥꯏꯒꯁꯨ ꯀꯀꯥꯅ ꯋꯥꯈꯜ ꯂꯥꯡ ꯐꯪꯗ꯭ꯔꯦ ꯆꯨꯝꯕꯅꯤ ꯈꯪꯅ ꯍꯪꯂꯕꯅꯤꯅ ꯍꯥꯏꯕꯗꯣ ꯀꯀꯥ ꯈꯪꯅ ꯍꯪꯕ ꯅꯠꯇꯦꯀꯣ ꯀꯀꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯆꯨꯝꯕꯅꯤ ꯔꯦꯕꯤꯇꯥ ꯅꯪ ꯁꯨꯀꯨꯏꯕ ꯀꯀꯥꯒꯤ LBꯗ ꯀꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅ ꯀꯀꯥꯒꯤ ꯃꯔꯤ ꯀꯔꯤꯝ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯀꯀꯥ ꯈꯪꯗꯅ ꯇꯧꯕꯅꯤ ꯑꯆꯨꯝꯕꯅꯤ ꯍꯦꯛꯇ ꯀꯀꯥ ꯀꯔꯤꯝ ꯈꯪꯗꯦ ꯀꯤꯁꯟ ꯃꯃꯥ ꯂꯩꯔꯤꯕꯣ 이놈은데시고 그냥 말리만 보라. 강나 항러버니나 ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯄꯨꯄꯨꯗꯨ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯗꯦꯠ 28ꯗ ꯆꯠꯂꯅꯤ ꯑꯃꯨꯛ ꯑꯣ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯕꯀꯣ ꯄꯨꯄꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯤꯁꯟ ꯄꯨꯄꯨꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯔꯛꯑꯦ ꯑꯣ ꯅꯪ ꯄꯨꯄꯨꯗꯣ ꯆꯍꯤ kaya sure ꯅꯤꯡꯁꯤꯡꯂꯣ 1999ꯒꯤ ꯋꯥꯗꯤ ꯑꯩꯕꯨ ꯃꯤꯠ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯜꯂꯤ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯂꯦ ꯔꯦꯕꯤꯇꯥ ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯈꯪꯗꯦ ꯀꯀꯥ ꯀꯥꯎꯈ꯭ꯔꯦ ꯑꯆꯨꯝꯕ ꯀꯩꯗꯧꯕꯒꯤ ꯏꯆꯟꯗꯕꯨ ꯀꯀꯥꯅ ꯈꯪꯅ ꯍꯪꯒꯗꯣꯏꯅꯣ ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯈꯪꯗꯦ ꯑꯆꯨꯝꯕ ꯀꯀꯥ ꯀꯥꯎꯈ꯭ꯔꯦ ꯑꯆꯨꯝꯕꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯔꯛꯂꯦ ꯑꯣꯀꯦ ꯑꯩꯒꯤ ꯀꯤꯁꯟꯒꯤ ꯄꯨꯄꯨ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯀꯤꯁꯟꯒꯤ ꯄꯨꯄꯨꯁꯨ ꯃꯄꯨꯒꯤ ꯃꯐꯝꯗ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯨ ꯆꯍꯤ 59 ꯁꯨꯔꯦ ꯃꯥꯏ ꯒꯣꯗ ꯅꯍꯥꯅꯤ ꯅꯥꯔꯝꯕ꯭ꯔꯅꯦ 59 ꯀꯌꯥꯁꯤꯗꯤ ꯌꯥꯝ ꯅꯍꯥꯅꯤ ꯀꯔꯤꯅꯣ ꯅꯥꯔꯝꯕ꯭ꯔꯥ ꯅꯣꯏ ꯄꯨꯄꯨ ꯍꯣꯏ ꯃꯄꯨꯅ ꯃꯤꯒꯤ ꯃꯇꯝ ꯌꯧꯔꯕꯗꯤ ꯂꯣꯏꯅ ꯆꯠꯀꯗꯧꯃꯛꯇꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯒꯅꯨ ꯅꯪ ꯀꯨꯏꯅ ꯂꯩꯒꯅꯨ ꯀꯣ ꯍꯣꯠꯅꯧ ꯀꯤꯁꯟ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯀꯤꯁꯟ ꯅꯥꯕ ꯌꯥꯗꯦ ꯌꯦꯛꯄ ꯌꯥꯗꯦ ꯔꯦꯕꯤꯇꯥ ꯅꯤꯡꯁꯤꯡꯂꯨ 1999ꯒꯤ ꯈꯪꯅꯅ ꯍꯪꯕ ꯅꯠꯇꯦꯀꯣ ꯆꯨꯝꯕꯅꯦ ꯉꯔꯥꯡ ꯂꯩꯈꯤꯗꯕꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯀꯤꯁꯟ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯃ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯄꯨꯄꯨꯅ ꯃꯊꯛꯇꯒꯤ ꯃꯄꯨꯒꯤ ꯃꯐꯝꯗꯒꯤ ꯕꯣꯔ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨꯀꯣ ꯆꯥꯛ ꯊꯤꯔ ꯀꯨꯏ ꯆꯠꯄꯤ ꯆꯥꯛ ꯊꯤꯔꯒ ꯑꯗꯨꯝ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯦ ꯑꯣ ꯍꯣ
ꯑꯁꯤꯅꯤ ꯀꯤꯆꯟ ꯍꯧꯖꯤꯛꯀꯥꯟꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯕꯅꯦ ꯏꯁꯇꯣꯛ ꯍꯥꯏꯕꯅꯦ ꯄꯦꯔꯥꯂꯥꯏꯁ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯀꯤꯔꯖꯅꯤꯕꯣ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯀꯤꯁꯟ ꯀꯣ ꯅꯥꯗꯅꯕ ꯆꯦꯛꯇꯅꯕ ꯑꯩꯈꯣꯏꯅ ꯃꯄꯨꯗ ꯌꯥꯝꯅ ꯊꯧꯅꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯍꯦꯟꯖꯕ ꯌꯥꯗꯦꯀꯣ ꯅꯪ ꯏꯁꯤꯡꯁꯦ ꯑꯣꯏꯌꯦꯕ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯁꯥꯖꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏꯀꯣ ꯀꯤꯁꯟ ꯑꯣꯀꯦ ꯀꯤꯁꯟ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯄꯨꯄꯨꯒꯤ ꯃꯇꯝ ꯌꯧꯔꯛꯇꯅ ꯃꯄꯨꯅ ꯇꯝꯃꯛꯄꯅꯤ ꯑꯗꯨꯅ ꯄꯨꯄꯨꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯁꯄꯣꯔꯠ ꯆꯥꯁꯨ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯆꯥꯁꯨ ꯄꯤꯔꯛꯏ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯕ ꯀꯨꯏꯍꯧꯗꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯀꯨꯏꯗꯦ ꯁꯠ ꯆꯥꯗꯕ ꯈꯔ ꯆꯥꯔꯒ ꯌꯥꯗꯕ ꯑꯗꯨꯝ ꯊꯝꯃꯕ ꯕ꯭ꯔꯗꯔꯈꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯅꯥꯎꯒꯤ ꯑꯁꯤꯔꯕꯥꯗꯇꯒꯤ ꯕ꯭ꯔꯗꯔꯁꯨ ꯅꯥ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯒꯦ ꯏꯅꯥꯎ ꯀꯤꯁꯟꯁꯨ ꯅꯥ ꯌꯦꯛꯇꯅ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯥ ꯌꯦꯛꯇꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔ ꯊꯣꯔꯛꯎꯀꯣ ꯕ꯭ꯔꯗꯔꯅ ꯃꯄꯨꯗ ꯏꯅꯥꯎ ꯉꯥ ꯊꯣꯡ ꯆꯥꯔꯝꯃꯤꯅ ꯇꯥꯖꯥꯅꯤ ꯑꯩ ꯌꯥꯔꯦ ꯒꯣꯕꯤꯟꯗꯣ ꯍꯥꯏꯗ꯭ꯔꯅꯦ ꯒꯣꯕꯤꯟꯗꯣ ꯑꯩꯈꯣꯏꯁꯨꯅ ꯄꯨꯡꯅꯤꯡꯖꯕꯅꯤꯅꯦ ꯍꯥꯡꯂꯛꯄꯒ ꯂꯥꯏꯚ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯀꯩꯗꯧꯅꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯗꯨꯅꯤ ꯏꯇꯩꯃ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯄꯥꯝꯖꯕꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯂꯣꯡꯒꯤ ꯆꯥ ꯍꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯎꯋꯦ ꯁꯤꯂꯣꯡ ꯍꯥꯏꯗꯨꯗꯤ ꯏꯪꯕ ꯃꯐꯝꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯁꯤꯗꯤ ꯁꯥ ꯄꯣꯠꯂꯁꯨ ꯁꯨꯝ ꯍꯥꯎꯋꯦ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯩꯅ ꯃꯣꯕꯥꯏꯜ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯂꯥꯏꯐꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯦꯅꯤꯋꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯏꯇꯩꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯩꯅꯣꯗꯨꯅ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯏꯁ ꯑꯣꯏꯔꯦꯗ ꯆꯝꯅ ꯂꯣꯏꯅ ꯈꯥꯎ ꯑꯩꯅ ꯆꯥꯔꯤꯉꯩ ꯆꯠꯂꯁꯨ ꯆꯥꯏ ꯈꯥꯎ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯂꯩꯌꯦꯕꯗꯨ ꯁꯤ ꯂꯣꯏꯁꯤꯜꯂ ꯆꯠꯀꯦ ꯍꯥꯏꯅ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯗꯣꯏ ꯑꯩꯈꯣꯏ ꯏꯇꯩꯃꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯂꯣꯡꯒꯤ ꯆꯥ ꯍꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯎꯋꯦ ꯗꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯊꯣꯛꯈ꯭ꯔꯕ ꯀꯤꯁꯟ ꯕꯥꯏ ꯑꯣꯏꯔꯣꯀꯣ ꯅꯪ ꯋꯥꯔꯝꯅꯤ ꯉꯁꯤ ꯏꯅꯥꯎ ꯌꯥꯝ ꯋꯥꯔꯝꯅꯤ ꯐꯝꯕꯁꯤꯁꯨ ꯋꯥꯏ ꯑꯩ ꯅꯥꯇꯣꯟꯁꯤ ꯅꯨꯡꯉꯥꯏꯈꯤꯗꯦꯗ ꯁꯤꯂꯣꯡ ꯆꯥꯗꯨ ꯆꯤꯅꯤ ꯍꯥꯞꯈꯤꯗꯕꯅꯤ ꯀꯃꯥꯏꯅ ꯍꯥꯎꯔꯤꯅꯣ ꯑꯣꯖꯥ ꯑꯩꯗꯤ ꯑꯍꯥꯎꯕ ꯆꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯊꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯍꯥꯎꯕ ꯄꯣꯠ ꯑꯣꯏꯗꯤ ꯁꯨꯝ ꯆꯥꯔꯦ ꯑꯍꯥꯎꯕ ꯑꯦꯅꯤ ꯄꯣꯠ ꯑꯍꯥꯎꯕꯅꯤ ꯍꯥꯏꯅ ꯃꯤꯅ ꯊꯃꯣꯏ ꯇꯤꯡ ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯆꯥꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯅꯍꯥꯟꯈꯩꯗꯤ ꯍꯦꯛ ꯈꯨꯝꯂꯛꯄꯅꯤ ꯉꯁꯤꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ
ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯔꯤꯔꯣ Rapetnya hai mai. Bangga ke patang itu boleh patang apa dia dua. Ini yang ya dia pisah hati tak ada. Tahu nak pilih sudah. Mana angan di pisah ni dos sudah lain sini kau bihim. Singgut. ꯔꯦꯕꯤꯇꯥ ꯊꯣꯛ ꯀꯀꯥꯁꯨ ꯌꯥꯝꯗ꯭ꯔꯦ ꯀꯨꯏꯈꯤꯗ꯭ꯔꯦ 20 32 minute वाले 32 second वाले ꯔꯦꯕꯤꯇꯥ ꯊꯣꯛꯈ꯭ꯔꯕꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯍꯥꯟꯅꯗꯤ ꯀꯥꯡꯁꯦ Aku pilih lu tu. ꯗꯤ ꯆꯠ ꯃꯥꯜꯂꯦꯕ Mari tak. ꯀꯪꯒ ꯀꯦꯟꯕ Tuh payah. Tuh soalnya. Mai do. ꯍꯣꯏ ꯗꯦꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯑꯣ ꯗꯦꯗꯤ ꯃꯔꯨ ꯌꯥꯎꯔꯤꯃꯤꯅꯦ Nanti suara lapor dari mari tu kena tahu kena. ꯑꯣ Tin gaya tahu itu na. ꯂꯨꯍꯣꯟꯁꯤꯡꯗꯤ ꯌꯥꯝ ꯍꯧꯔꯦ ꯍꯥꯏꯔꯤ ꯑꯩ ꯎꯈꯤꯗ꯭ꯔꯦꯅꯦ ꯀꯥꯡ ꯀꯥꯏꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯁꯨ ꯃꯔꯨ ꯌꯥꯎꯔꯤꯕ ꯑꯩ ꯀꯥꯒ ꯀꯣꯒ ꯃꯌꯥꯗ ꯍꯟꯗꯣꯛꯑꯒ ꯀꯥꯡꯒ ꯁꯤꯕꯤꯔꯤꯅꯤ ꯁꯟꯗꯒ ꯁꯤꯔꯝꯕꯅꯤ ꯂꯩꯔꯝꯕꯅꯤ ꯈꯔ ꯈꯔ ꯀꯥꯏ ꯀꯥꯏ ꯆꯠꯂ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯊꯣꯛꯈ꯭ꯔꯕꯣ ꯅꯠꯇ꯭ꯔ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯖꯥꯠꯂꯥ ꯀꯥꯡ ꯄꯥꯛꯅꯕ ꯍꯥꯏꯅ ꯃꯌꯥꯏꯗꯣ ꯇꯣꯡꯒꯅꯨ ꯍꯥꯏꯅ ꯑꯣ ꯃꯌꯥꯏ ꯆꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯥꯁꯦ ꯃꯌꯥꯏꯁꯦ ꯀꯥꯝꯈꯠꯂꯦꯕ ꯃꯅꯤ 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 ꯃꯌꯥꯏꯗ ꯇꯣꯡꯉꯒ ꯀꯥꯞꯄꯗ ꯆꯠꯂꯣꯏꯕ ꯂꯩꯔꯒ ꯂꯩꯅꯦꯕ ꯑꯗꯨꯅ ꯆꯞ ꯃꯥꯟꯅ ꯂꯩꯗꯣꯏꯕ ꯀꯥꯡꯕꯨ ꯃꯈꯥꯒ ꯊꯝꯅꯔꯝꯕꯅꯤꯅꯦ ꯆꯞꯄꯒ ꯃꯌꯥꯏꯗꯣ ꯐꯨꯡꯒꯠꯂꯣꯏꯕ ꯑꯗꯨꯗꯤ ꯃꯅꯤ ꯃꯅꯤ ꯃꯌꯥꯏꯗꯣ ꯀꯨꯜꯂꯞ ꯑꯣꯏꯅꯦꯕ ꯐꯖ ꯐꯖ ꯀꯣꯔꯛ ꯀꯣꯏꯕ ꯁꯤꯠ ꯅꯥꯝꯃꯒ ꯌꯥꯎꯅꯔꯤꯕ ꯀꯥꯡꯁꯦ ꯊꯥꯎꯒ ꯇꯩꯅꯔꯗꯅ ꯐꯖꯅꯕ ꯍꯥꯏꯅ ꯑꯁ ꯂꯪꯅꯕ ꯍꯥꯏꯅ ꯑꯁ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔꯛꯑꯦꯕ ꯀꯥꯡꯗꯣ ꯐꯣꯛ ꯂꯥꯎꯕꯤ ꯆꯣꯡꯕ ꯀꯥꯏꯅ ꯏꯁ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯇ ꯑꯐꯕꯀꯣ ꯐꯧ ꯈꯪꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯗꯤ ꯆꯦꯛ ꯑꯃꯒ ꯉꯁꯥꯏꯗ ꯑꯃ ꯆꯤꯊꯍꯧꯔꯦ ꯐꯣꯛ ꯂꯥꯎꯕꯤꯅꯦ ꯈꯨꯂꯤꯟꯗ꯭ꯔꯣꯅꯦ ꯈꯤꯡꯈꯤꯡꯅꯦ ꯈꯤꯔꯥꯏꯅꯦ ꯀꯔꯥꯡ ꯅꯤꯄꯤꯅꯦ ꯀꯔꯥꯡ ꯅꯤꯄꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯋꯦ ꯑꯗꯨ ꯂꯣꯏꯔꯒ ꯐꯨꯠ ꯂꯣꯏꯔꯒ ꯀꯔꯥꯡ ꯅꯤꯄꯤ ꯑꯗꯨꯒ ꯑꯗꯨꯒꯩꯗꯤ ꯈꯨꯔ ꯆꯞꯄꯤ ꯈꯨꯔ ꯆꯞꯄꯤ ꯂꯩꯔꯒ ꯐꯩꯕꯥꯛ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯣ ꯐꯣꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯈꯨꯠ ꯀ꯭ꯔꯥꯡ ꯍꯥꯟꯅ ꯍꯥꯏꯅꯕꯅꯦ ꯈꯨꯠ ꯀ꯭ꯔꯥꯡ ꯀꯥꯏꯅ ꯑꯗꯩꯗꯤ ꯊꯤꯌꯥꯏ ꯂꯣꯏꯔꯒ ꯈꯤꯡꯒꯤꯅ ꯂꯥꯁꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯀꯥꯞꯄꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯐꯩꯕꯥꯛꯁꯤ ꯀꯥꯏꯅ ꯊꯤꯌꯥꯏ ꯄꯥꯈꯪ ꯑꯉꯥꯎꯁꯤꯡꯅꯦ ꯁꯨꯁꯨ ꯏꯅꯔꯤꯅꯦ ꯀꯥꯡ ꯁꯥꯟꯅꯕꯁꯤ ꯋꯥ ꯅꯣꯛꯅꯔꯗꯅ ꯑꯩ ꯁꯖꯤꯕꯨꯒ ꯃꯇꯧ ꯃꯥꯟꯗ꯭ꯔꯤ ꯃꯄꯥ ꯅꯨꯡꯉꯥꯏꯕꯒꯥꯏ ꯃꯇꯝ ꯂꯣꯏꯔꯦ ꯁꯨꯡꯑꯦ ꯃꯇꯝꯁꯤ ꯍꯧꯈ꯭ꯔꯦꯗ ꯊꯥꯏꯅ ꯑꯍꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯄꯣꯟꯇꯦꯕ ꯀꯥꯡꯅ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯦ ꯆꯪꯁꯤꯜꯂꯒ ꯈꯣꯡꯒꯤ ꯊꯤꯔꯒꯦ ꯀꯦꯛꯈ꯭ꯔꯦ ꯍꯥꯏꯖꯜꯂꯤꯕ ꯃꯌꯥꯝ ꯀꯦꯛꯇꯦ ꯌꯥꯗꯦ ꯀꯦꯛꯈ꯭ꯔꯦ ꯃꯔꯩ ꯈꯤꯡꯈꯤꯡ ꯂꯥꯛꯑꯒ ꯊꯥꯗꯔ ꯆꯠꯐꯧꯗꯒ ꯑꯃꯨꯛ ꯆꯞꯁꯤꯜꯂꯒ ꯐꯨꯕ ꯌꯥꯎꯅꯔꯤꯅꯤ ꯃꯤꯠ ꯀꯣꯛ ꯐꯝꯕꯤ ꯀꯩꯕ ꯃꯤꯠ ꯀꯣꯛ ꯐꯝꯕꯤ ꯀꯣꯛ ꯂꯦꯞꯄꯤ
ꯑꯗꯨꯁꯨ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯣ ꯃꯤꯠ ꯀꯣꯛ ꯐꯝꯕꯤ ꯀꯥꯏꯅ ꯂꯩ ꯃꯥꯜꯂꯦꯕ ꯃꯤꯠꯇꯒꯤ ꯊꯥꯗꯕꯒ ꯀꯣꯛꯇꯤ ꯊꯥꯅ ꯀꯣꯛꯇ ꯊꯝꯃꯒ ꯃꯄꯥꯟꯗ ꯊꯥꯗꯗꯤ ꯑꯗꯨꯗꯤ ꯇꯧꯅꯕꯅꯤꯅꯦ ꯃꯤꯠꯇꯁꯨ ꯁꯨꯍꯟꯕ ꯊꯥꯗꯩ ꯑꯥ ꯂꯥꯏꯕꯛꯇꯁꯨ ꯂꯩ ꯃꯥꯒꯤ ꯍꯣꯏ ꯈꯦꯂꯥꯁꯦ ꯃꯑꯣꯡꯅꯦꯕ ꯑꯗꯨꯒꯗꯤ ꯀꯃꯨꯛ ꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯍꯨꯟꯕꯤꯁꯨ ꯇꯧꯕꯅꯤꯅꯦ ꯀꯥꯎꯁꯜ ꯅꯤꯡꯁꯤꯡꯉꯦ ꯈꯔ ꯇꯧꯔꯒ ꯑꯗꯨꯅ ꯀꯥꯞꯄꯤꯒꯤꯗꯣ ꯀꯗꯥꯏꯐꯥꯎ ꯇꯧꯔꯒꯦ ꯍꯥꯏꯗꯣ ꯅꯥꯀꯣꯡ ꯃꯤꯠꯈꯣꯡꯕꯤ ꯀꯣꯛ ꯂꯤꯠꯄꯤ ꯀꯣꯛ ꯂꯤꯠꯄꯤ ꯅꯥꯀꯣꯡ ꯒꯣꯗꯣ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯕꯨ ꯌꯥꯎꯗꯦꯗ ꯑꯩꯈꯣꯏ ꯁꯤꯒ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯁꯤꯗꯁꯤꯅ ꯈꯨꯠ ꯀꯔꯥꯡ ꯁꯥꯟꯅꯔꯅꯤ ꯐꯣꯛ ꯆꯣꯡꯕꯤ ꯇꯧꯔꯅꯤ ꯈꯨꯂꯤꯟꯗꯣ ꯇꯧꯔꯅꯤ ꯈꯤꯡꯈꯤꯡ ꯇꯧꯔꯅꯤ ꯈꯨꯌꯥꯏ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯈꯨꯔꯨ ꯆꯞꯄꯤ ꯇꯧꯔꯅꯤ ꯐꯩꯕꯥꯛ ꯆꯞꯄꯤ ꯇꯧꯔꯅꯤ ꯑꯗꯒꯤ ꯂꯝ ꯀꯥꯞꯄ ꯂꯝ ꯊꯥ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯌꯥꯎꯅꯔꯤꯌꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯁꯨ ꯀꯥꯞꯄ ꯌꯥꯎꯅꯔꯤꯌꯦ ꯁꯨꯃꯥꯏꯅ ꯇꯧ ꯀꯥꯞꯄ ꯌꯥꯎꯅꯔꯤꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩꯗ ꯀꯌꯥꯝ ꯊꯥꯡꯒꯦꯅ ꯐꯩꯕꯥꯛꯇ ꯆꯠꯄꯒꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅ ꯌꯥꯝꯅ ꯌꯥꯎ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯑꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯨꯠꯀ꯭ꯔꯥꯡ ꯐꯣꯛꯐꯣꯛ ꯆꯣꯡꯕꯤ ꯑꯗꯒꯤ ꯈꯨꯂꯤꯟꯗꯣ ꯌꯥꯝꯅ ꯁꯥꯟꯅꯩꯌꯦ ꯍꯣꯏꯅꯦ ꯑꯗꯩ ꯈꯤꯡꯈꯤꯡ ꯈꯨꯌꯥꯏ ꯈꯨꯔꯨ ꯆꯞꯄꯤ ꯐꯩꯕꯥꯛ ꯂꯝꯊꯥꯗ ꯒ꯭ꯔꯦꯝ ꯑꯃ ꯀꯔꯤꯒꯤꯅꯣꯗꯤ ꯄꯥꯝꯃꯦ ꯁꯤꯠ ꯇꯩꯔꯕꯤꯒ ꯌꯥꯎꯗ꯭ꯔꯣ ꯑꯗꯨ ꯌꯥꯎꯗꯦ ꯁꯤꯁꯤꯠ ꯁꯤꯁꯤꯠ ꯁꯤꯠꯄꯤ ꯐꯣꯛ ꯂꯣꯏ ꯁꯤꯁꯤꯠ ꯂꯣꯏ ꯃꯥꯜꯂꯦꯅꯦ ꯈꯨꯅ ꯆꯠꯄ ꯁꯤꯁꯤꯠ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯈꯣꯡ ꯑꯃ ꯊꯥꯡꯒꯠꯂꯒ ꯐꯣꯛ ꯂꯣꯏꯒ ꯁꯤꯁꯤꯠꯅꯤꯅꯦ ꯆꯨꯝꯃꯤꯅꯦ ꯐꯣꯛ ꯂꯣꯏ ꯂꯣꯏ ꯁꯤꯁꯤꯠꯅꯤꯅꯦ ꯁꯤꯁꯤꯠ ꯂꯣꯏ ꯈꯨꯂꯤꯟꯗꯣꯅꯦꯕ ꯆꯨꯝꯃꯤ 시칫 시칫 자우자우리 시칫 티르비가 자우들어 자우 쯤이 인상해 포폴로의 시칫라비니 코나 그럼 당갈래가 말가 또 여름이도 여름이나 뭐 아까 좀 사나는 거라 한번 사나비도 뭐 사진 보는 것도 해 에스 배우나 예 배경 나 사진 네 뭔가 노아라가 또도 그 분이 샤비 수도 있더라 이제 샤비 있더라 사나는 보기 ꯑꯩ ꯈꯅꯤ ꯈꯜꯂꯝꯕꯅꯤ ꯀꯨꯝꯁꯤ ꯀꯥꯡꯗꯣ ꯄꯨꯊꯣꯛꯁꯤꯔꯥꯅ ꯑꯗꯣ ꯊꯤꯕ ꯃꯤ ꯂꯩꯇꯦꯕ ꯑꯩꯗꯤ ꯑꯗꯨꯁꯨꯗꯨꯅꯤ ꯀꯥꯡ ꯑꯩꯁꯨ ꯂꯩꯇ꯭ꯔꯦ ꯀꯥꯡꯁꯦ ꯆꯟꯗꯣꯟ ꯂꯩꯀꯥꯏ ꯆꯠꯂꯗꯤ ꯐꯪꯒꯅꯤ ꯅꯪ ꯑꯗꯣꯝꯗ ꯄꯥꯝꯃꯤ ꯀꯥꯏꯗꯩ ꯀꯥꯡꯅꯣꯗ ꯀꯥꯡꯒꯗꯤ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯟꯅꯔꯝꯕꯒꯤ ꯃꯣꯏ ꯀꯥꯡꯁꯤꯒ ꯐꯤꯕꯝ ꯆꯥꯔ ꯀꯥꯡ ꯌꯥꯎꯅꯔꯛꯏꯕꯣ ꯎꯄꯥꯏ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯀꯣꯔꯣꯛꯀꯩ ꯃꯇꯣꯟ ꯇꯨꯝꯃꯒ ꯈꯨꯂꯤꯗꯨꯗꯒ ꯐꯩꯗꯤꯡ ꯆꯦꯟꯕꯒ ꯌꯥꯎꯅꯔꯤꯅꯤ ꯀꯥꯡꯗ ꯕꯤꯂꯥꯇꯤ ꯀꯥꯡꯒ ꯌꯥꯎꯅꯔꯤꯅꯤ ꯀꯀꯥ ꯕꯣꯕꯦꯟꯒꯤ ꯏꯆꯦ ꯄꯣꯃꯥꯄꯇꯤꯗꯣ ꯑꯁ ꯃꯥꯏ ꯀꯥꯡꯗꯤ ꯐꯖꯩꯌꯦ ꯀꯣꯏꯅ ꯄꯦꯛꯀ ꯄꯥꯜꯂꯤꯅꯤ ꯍꯥꯏꯗꯤ ꯃꯥꯟꯗꯣꯞ ꯑꯆꯧꯕꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯃꯥꯏ ꯁꯒꯣꯜ ꯃꯆꯥ ꯃꯥꯏꯗꯤ ꯀꯥꯡꯗꯨ ꯀꯥꯏ ꯅꯞꯇꯣꯔꯤ ꯂꯣꯏꯅ ꯄꯀꯥ ꯇꯧꯁꯜꯂꯦ ꯀꯥꯡ ꯅꯞꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯂꯩꯄꯥꯛꯇ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯇꯤꯟ ꯊꯥꯅꯒ ꯅꯞꯁꯟꯅꯔꯤꯕꯅꯤ ꯐꯨꯠꯕꯣꯜ ꯂꯥꯎꯕꯤꯗ ꯇꯨꯗꯅꯕ ꯀꯥꯏꯅ ꯏꯁ ꯖꯥꯠ ꯖꯥꯠꯅꯤꯗ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯒꯥꯏꯁꯦ ꯍꯧꯈ꯭ꯔꯦꯀꯣ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯏꯁꯤꯟꯅꯕ ꯃꯤꯅꯤꯠ 15 ꯀꯦꯀꯨꯂꯣ ꯐꯧ ꯈꯔ ꯃꯨꯜꯂꯛꯄꯁꯤ ꯀꯦꯀꯨꯂꯣ ꯄꯤ ꯁꯥꯟꯅꯩ ꯀꯦꯀꯨ ꯂꯣꯄꯤ ꯍꯥꯏꯗꯤ ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯤ ꯀꯥꯏꯁꯨ ꯆꯠꯅꯔꯝꯕꯅꯤꯅꯦ ꯆꯤꯟꯖꯥꯛ ꯑꯃ ꯄꯥꯏꯔꯒ
그냥 아니 그 근거가 나오는 파우스롱 군나 파우 뭐라 이 그나마 ngang 뜨긴 저 파우 뜨가 미처럼 말람들처럼 탓탓 끝나 이씨 자자니 야 한이 저런 형 따내면 초록다 럽북다 파우스롱 파자봐 아스 파우 그냥 놓고 자오니 예 Aduna noi tharaga aduna Durga Puja gi 걸었으니까 이나 ki ga lai yo. Cha ta puja bo kan 파우스롱 군문에는 왜 진짜 못 부네 mo ka so bu. 아 그나구나 바자이 대부는 자 Thukpa ga bhajan ha bi chan na ba ya. Mo koi ma na thukpa ga sone mo hap kare sone mo hap kare. 뭐런 돌아가 그냥 minit mấy tengah ya silakan tuh puntra tare apa 실바 시나미야 ngasi manggal natagi LB nada kana sadri bara oja sadri sinau youtuber pabi ba youtube channel pabi channel mampro mongol tan hangere thakachari ko ojasu waramni college ta lengi desu ibu support to bire hajik so nana mongol na haningai ta oja thakachari oja ko ojasu ngasi ngana potha phiro naiktaga hayeng mu unasi hayeng si lakpiraga nana u support to biyo Revita good night urasi ko kakasu loisalage aigi channel Revita jamnusi mabungbu yam support to biba ai channi matam punumi kukingi LB howdun lebause yam support to bi channel youtuber sinoma impro support to riko duga aigi channel mabungbu yam nungsibiba mabung yam nungjeba haitare aigi chinu pase sum wari desu sum khanagali sunganagali ang pinokali koi hamle bini sinoma yam good night ngasi oinadi ngasi sagon se nimit ki oinadi bai orasi hayeng lakado friday ira nimitamu na ektaga sinau ko loina unasi ko sinoma yam prama bai ba ningai le tan thakatsari matam pungda mangona tan su mayam bu kaujero 아대는 한가지 판마다 그렇게 루이도 어려운 사도 Revita good night sinoma yam prama good night apa tharong ngasi